ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯁꯤꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯉꯥꯏꯔꯛꯄ ꯑꯩꯈꯣꯏ ꯃꯣꯅꯤꯇꯥꯏꯖꯦꯁꯟꯒ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯅꯤꯀꯣ ꯑꯗꯨꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯁꯤꯗ ꯂꯥꯛꯀꯗꯣꯏꯁꯦ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭रीमेꯠꯇ ꯌꯥꯗꯕ ꯈꯣꯠꯇꯕ ꯕꯣꯅꯁ ꯌꯥꯗꯕ ꯈꯣꯠꯇꯕ ꯑꯗꯩ ꯔꯤꯜꯁꯇ ꯌꯥꯗꯕ ꯑꯦꯚ꯭ꯔꯤꯊꯤꯡ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯄꯨꯟꯖꯜꯂꯦꯀꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯗꯨꯅ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯚꯤꯗꯤꯑꯣꯅꯤ ꯉꯁꯤꯒꯤꯁꯤꯗꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯉꯔꯥꯡꯈꯛ ꯂꯥꯛꯄ ꯑꯞꯗꯦꯠꯀꯤ ꯃꯇꯥꯡꯗꯅꯦꯕꯀꯣ ꯑꯗꯨꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯀꯣꯚꯔ ꯇꯧꯖꯔꯛꯀꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯔꯤल्स ꯂꯣꯛ ꯍꯥꯡꯅꯕ ꯕꯣꯅꯁ ꯂꯣꯛ ꯍꯥꯡꯅꯕ ꯑꯗꯒꯤ ꯁ꯭ꯇ꯭रीमेꯠꯇ ꯂꯣꯛ ꯍꯥꯡꯅꯕ ꯑꯗꯒꯤ ꯁ꯭ꯇ꯭रीमेꯠꯇ ꯊꯥꯖꯤꯜꯂ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯔꯤव्ꯌꯨ ꯀꯨꯏꯅ ꯂꯩꯕ ꯔꯤꯖꯦꯛ ꯂꯥꯛꯄ ꯁꯕꯁꯀ꯭रिꯞꯁꯟ ꯌꯥꯗꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯚꯤꯗꯤꯑꯣꯁꯤꯗ ꯄꯨꯂꯞ ꯑꯄꯨꯟꯕ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯒꯗꯣꯏꯅꯤꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯇ ꯏꯆꯤꯜ ꯏꯅꯥꯎ ꯍꯧꯖꯤꯛ ꯄꯩꯁꯥ ꯇꯥꯟꯒꯦ ꯈꯣꯠꯀꯦ ꯈꯜꯂꯤꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯅꯧꯕ ꯇꯨꯜ ꯂꯥꯛꯏꯕ ꯀꯟꯇꯦꯟ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯇꯨꯜꯁ ꯍꯥꯏꯅ ꯑꯃ ꯂꯥꯛꯄꯗꯣ ꯑꯗꯨ ꯐꯪꯗꯔꯤꯕ ꯀꯥꯡꯕꯨꯈꯩ ꯑꯁꯤꯒꯤ ꯑꯦꯀꯥꯎꯟꯁꯦ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯐꯖꯅ ꯌꯦꯡꯕꯤꯔꯣꯀꯣ ꯑꯗꯨꯒ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯐꯖꯅ ꯂꯧꯁꯤꯟꯕꯤꯔꯣ ꯂꯣꯏꯅꯅ ꯍꯣꯔꯦꯟ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯊꯥꯖꯟꯅꯤ ꯈꯣꯠꯅꯤ ꯅꯠꯇ꯭ꯔꯒ ꯑꯦꯀꯥꯎꯟꯁꯦ ꯀꯔꯝꯕ ꯂꯤꯡ ꯀꯔꯝꯕ ꯃꯑꯣꯡꯗ ꯍꯥꯞꯀꯅꯤ ꯈꯣꯠꯀꯅꯤ ꯑꯁꯤ ꯂꯣꯏꯅ ꯗꯤꯇꯦꯜꯁ ꯇꯥꯛꯆꯔꯛꯀꯅꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯆꯪꯉ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯁꯤꯒꯤ ꯏꯟꯇꯔꯦꯁ ꯐꯣꯔꯝ ꯁꯕꯃꯤꯠ ꯇꯧꯅꯤ ꯈꯣꯠꯅꯤꯀꯣ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯇꯥꯛꯆꯔꯛꯀꯦ ꯑꯁꯤꯗ ꯀꯔꯤ ꯁꯕꯃꯤꯠ ꯇꯧꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕ ꯍꯣꯏ ꯈꯪꯕ ꯃꯤꯁꯨ ꯌꯥꯎꯔꯝꯅꯤ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯈꯪꯗꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯂꯩꯔꯁꯨ ꯑꯁꯤꯗ ꯀꯔꯤ ꯏꯕꯅꯣ ꯑꯁꯤꯗ ꯆꯪꯉ ꯀꯔꯤ ꯀꯃꯥꯏꯅ ꯁꯕꯃꯤꯠ ꯇꯧꯕꯅꯣ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯔꯤꯜꯁ ꯍꯥꯡꯗꯕ ꯀꯃꯥꯏꯅ ꯇꯧꯅꯤ ꯕꯣꯅꯁ ꯍꯥꯡꯉꯛꯇꯕ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯣ ꯑꯗꯨꯒ ꯁ꯭ꯇ꯭रीमेꯠꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯒꯨꯝꯕꯁꯦ ꯑꯁꯤꯒꯨꯝꯕꯒꯤ ꯗꯤꯇꯦꯜꯁ ꯚꯤꯗꯤꯑꯣꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯧꯔꯁꯤꯀꯣ ꯑꯗꯨ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯧꯔꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯑꯩꯅ ꯇꯧꯖꯔꯛꯄ ꯃꯌꯥꯝꯁꯦ ꯃꯌꯥꯝꯅꯁꯨ ꯐꯣꯂꯣ ꯇꯧꯔ ꯇꯧꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯅꯧꯕ ꯄꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯀꯟꯇꯦꯟ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯇꯨꯜꯁ ꯀꯣ ꯑꯩꯈꯣꯏꯒꯤ ꯑꯁꯤꯗ ꯐꯪꯉꯤꯕ ꯇꯨꯜꯁꯦ ꯑꯩꯈꯣꯏꯒꯤ ꯀꯟꯇꯦꯟ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯇꯨꯜ ꯍꯥꯏꯁꯦ ꯁꯤ ꯐꯪꯉꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯑꯗꯩ ꯔꯤल्स ꯊꯥꯒꯠꯄ ꯀꯣ ꯑꯗꯒꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯕꯣꯅꯁꯀꯤ ꯄꯩꯁꯥ ꯑꯄꯨꯟꯕꯁꯤꯗ ꯂꯣꯏꯅ ꯐꯪꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯒꯤ ꯔꯤल्स ꯂꯣꯛ ꯍꯥꯡꯕ ꯕꯣꯅꯁ ꯂꯣꯛ ꯍꯥꯡꯕ ꯑꯗꯨꯗ ꯑꯩꯈꯣꯏ ꯀꯔꯤꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯗꯔꯦꯕꯀꯣ ꯑꯗꯨꯅ ꯗꯤꯇꯦꯜꯁ ꯂꯣꯏꯅ ꯈꯨꯗꯤꯡꯃꯛ ꯑꯩ ꯀꯣꯚꯔ ꯇꯧꯖꯔꯛꯀꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯧꯔꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁ꯭ꯀꯤꯞ ꯇꯧꯗꯕꯤꯗ ꯑꯩꯈꯣꯏ ꯐꯖꯅ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯃꯑꯣꯡꯗ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯁ꯭ꯇꯦꯞꯁꯤꯡ ꯏꯝꯄꯣꯔꯇꯦꯟ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯕꯁꯤꯡꯗꯣ ꯑꯗꯨ ꯐꯖꯅ ꯇꯧꯁꯟꯕꯤꯔꯣ ꯑꯗꯨꯒ ꯁꯤ ꯐꯪꯗꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯈꯩꯅ ꯑꯁꯤꯁꯦ ꯐꯪꯅꯕ ꯍꯣꯠꯅꯕꯤꯔꯣꯕꯀꯣ ꯑꯗꯨꯅ ꯁꯤꯁꯦ ꯐꯪꯉꯗꯤ ꯑꯗꯣꯝ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯔꯛꯄ ꯃꯣꯅꯤꯇꯥꯏꯖꯦꯁꯟꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯗ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯝꯇ ꯂꯩꯔꯔꯣꯏ ꯑꯗꯨꯅ ꯑꯁꯤꯈꯛ ꯑꯣꯟꯊꯣꯔꯛꯀꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯗꯨꯅ ꯁꯤꯁꯤꯃ ꯑꯗꯣꯝ ꯐꯪꯍꯧꯔꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯗꯤꯡꯃꯛ ꯑꯗꯣꯝꯅ ꯑꯩꯈꯣꯏꯒꯤ ꯊꯥꯒꯠꯄ ꯈꯨꯗꯤꯡꯃꯛ ꯚꯤꯗꯤꯑꯣ ꯐꯣꯇꯣ ꯇꯦꯛꯁ ꯄꯣꯁ ꯔꯤल्स ꯈꯨꯗꯤꯡꯃꯛ ꯁꯤꯗ ꯐꯪꯗꯣꯏꯅꯤ ꯂꯣꯏꯅꯅ ꯑꯗꯣꯝꯅ ꯗꯥꯎ ꯌꯥꯔꯗꯤ ꯑꯩꯈꯣꯏ ꯏꯟꯚꯥꯏꯇꯦꯁꯟ ꯑꯃꯨꯛꯀ ꯊꯥꯔꯗꯤ ꯑꯗꯣꯝ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯇ ꯁ꯭ꯇꯣꯔꯤ ꯊꯝꯕ ꯐꯥꯎ ꯄꯩꯁꯥ ꯐꯪꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯁꯦ ꯀꯃꯥꯏꯅ ꯐꯪꯅꯤꯀꯣ ꯀꯣꯟꯇꯦꯟ ꯃꯣꯅꯤꯇꯥꯏꯖꯦꯁꯟꯁꯤ ꯀꯃꯥꯏꯅ ꯐꯪꯅꯤ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯀꯩꯅꯣ ꯇꯧꯕ ꯗꯔꯀꯥꯔ ꯂꯩ ꯀꯔꯤ ꯑꯞꯂꯣꯗ ꯇꯧꯕ ꯗꯔꯀꯥꯔ ꯂꯩ ꯀꯣ ꯀꯔꯝꯕ ꯄꯣꯁ ꯊꯥꯒꯠꯄ ꯗꯔꯀꯥꯔ ꯂꯩ ꯏꯁꯥꯒꯤ ꯊꯥꯒꯠꯄꯅ ꯌꯥꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯤꯒꯤ ꯊꯥꯒꯠꯄꯅ ꯌꯥꯒꯗ꯭ꯔꯥ ꯈꯣꯠꯀꯗ꯭ꯔꯥ ꯀꯣ ꯑꯗꯨꯒꯨꯝꯕ ꯗꯤꯇꯦꯜꯁ ꯂꯣꯏꯅ ꯀꯣꯚꯔ ꯇꯧꯔꯒꯦ ꯑꯗꯨꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯧꯔꯁꯤ ꯀꯣ ꯑꯗꯨꯒ ꯐꯖꯅ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯁꯟꯕꯤꯔꯣ ꯑꯗꯨꯅ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯌꯥꯝ ꯂꯣꯏ ꯈꯪꯕꯤꯔꯝꯃꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯇ ꯑꯩꯈꯣꯏꯒꯤ ꯇꯨꯜꯁꯦ ꯑꯅꯧꯕ ꯂꯥꯛꯑꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯟꯇꯦꯟ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯍꯥꯏꯁꯦ ꯁꯤꯗ ꯂꯣꯏꯅ ꯁꯤꯜꯂꯛꯇꯣꯔꯕꯅꯤ 2025ꯇ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯒꯤ ꯔꯤल्सꯀꯤ ꯇꯣꯉꯥꯟꯅ ꯂꯣꯛ ꯍꯥꯡꯕ ꯑꯃ ꯆꯪꯉꯤ ꯕꯣꯅꯁꯀꯤ ꯇꯣꯉꯥꯟꯅ ꯂꯣꯛ ꯍꯥꯡꯕ ꯑꯃ ꯆꯪꯉꯤ ꯁꯕꯁꯀ꯭ꯔꯤꯞꯁꯟꯒꯤ ꯇꯣꯉꯥꯟꯅ ꯂꯣꯛ ꯍꯥꯡꯕ ꯆꯪꯉꯤ ꯁ꯭ꯇꯥꯔꯒꯤ ꯇꯣꯉꯥꯟꯅ ꯆꯪꯉꯤ ꯑꯗꯒꯤ ꯁ꯭ꯇ꯭रीमेꯠꯀꯤ ꯇꯣꯉꯥꯟꯅ ꯆꯪꯉꯤ ꯑꯗꯒꯤ ꯂꯥꯏꯚꯀꯤ ꯇꯣꯉꯥꯟꯅ ꯆꯠꯂꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯤ ꯑꯅꯧꯕ ꯇꯨꯜ ꯑꯃ ꯄꯨꯊꯣꯔꯛꯑꯦ ꯑꯅꯧꯕ ꯇꯨꯜꯁꯤꯗ ꯌꯥꯎꯔꯛꯀꯗꯣꯏꯁꯦ ꯔꯤल्स ꯑꯃ ꯌꯥꯎꯔꯛꯑꯅꯤ ꯕꯣꯅꯁ ꯑꯃ ꯌꯥꯎꯔꯛꯑꯅꯤ ꯑꯃꯗꯤ ꯁ꯭ꯇ꯭रीमेꯠ ꯌꯥꯎꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯁꯤ ꯇꯨꯜ ꯐꯪꯕ ꯀꯥꯡꯕꯨ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯗꯤ ꯑꯃꯃꯝ ꯇꯧꯔꯝꯃꯤꯗꯅ ꯕꯣꯅꯁ ꯍꯥꯡꯕꯒꯤꯅ ꯇꯣꯉꯥꯟꯅ ꯔꯤल्स ꯍꯥꯡꯕꯒꯤꯅ ꯑꯩꯈꯣই ꯇꯣꯉꯥꯟꯅ ꯑꯗꯥꯏꯅ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯇꯧꯔꯔꯣꯏꯕ ꯑꯁꯤꯒꯤ ꯐꯪꯕ ꯀꯥꯡꯕꯨꯁꯦ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯑꯣꯏꯅ ꯐꯪꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ 2024 ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯣꯏꯅ ꯏꯟꯚꯥꯏꯇꯦꯁꯟ ꯇꯧꯔꯤ ꯑꯗꯨꯅ ꯑꯀꯛꯅꯕ ꯃꯤꯑꯣꯏ ꯈꯔ ꯄꯤꯕꯅꯤꯀꯣ ꯁꯤꯗꯤ ꯗꯥꯎ ꯌꯥꯕ ꯃꯤꯑꯣꯏ ꯈꯛꯇ ꯑꯗꯨꯝ ꯌꯥꯎꯔꯦ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯎꯟ ꯐꯖꯕꯁꯨ ꯌꯥꯎꯔꯦ ꯑꯗꯨꯝ ꯐꯖꯗꯕꯁꯨ ꯌꯥꯎꯔꯦꯀꯣ ꯁꯤꯗꯤ ꯐꯦꯁꯕꯨꯛ ꯇꯤꯝꯅ ꯑꯗꯨꯝ ꯄꯤꯁꯜꯂꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯍꯧꯖꯤꯛ ꯄ꯭ꯂꯥꯟ ꯇꯧꯔꯤꯁꯦ 2025ꯇꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯄꯨꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝꯄꯜ ꯑꯩꯈꯣꯏꯒꯤ ꯐꯣꯂꯣꯋꯔꯁ ꯑꯗꯨꯛ ꯁꯨꯕ ꯋꯥꯠꯆ ꯇꯥꯏꯝ ꯑꯗꯨꯛ ꯁꯨꯕ ꯀꯣ ꯑꯦꯛꯖꯥꯝꯄꯜꯒꯤ ꯑꯁꯤꯒꯨꯝꯕ ꯇꯧꯔꯒ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯧꯔꯛꯅꯕꯗꯤ ꯁꯤꯜꯂꯦꯕ ꯑꯗꯨ ꯇꯧꯁꯨ ꯇꯧꯔꯛꯑꯅꯤ ꯑꯗꯨ ꯍꯧꯖꯤꯛ ꯁꯤꯜꯂꯦꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯏꯟꯚꯥꯏꯇꯦꯁꯟ ꯀꯩꯅꯣ ꯇꯧꯔꯤꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯥꯛꯀꯗꯣꯏꯁꯦ ꯑꯃꯨꯛ ꯑꯩꯈꯣꯏ ꯀꯩꯅꯣꯅꯦꯕ ꯑꯃꯅ ꯑꯃꯨꯛ ꯏꯟꯚꯥꯏꯇꯦꯁꯟꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯏꯟꯚꯥꯏꯇꯦꯁꯟꯁꯤꯗ ꯐꯪꯅꯕ ꯂꯥꯛꯀꯗꯣꯏꯅꯤ ꯂꯥꯁꯇ ꯑꯩꯈꯣꯏ ꯏꯟꯚꯥꯏꯇꯦꯁꯟ ꯀꯩꯀꯥꯁꯦ ꯂꯣꯏꯅ ꯁꯕꯃꯤꯠ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯐꯪꯍꯧꯗ꯭ꯔꯁꯨ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ 2025 ꯑꯣꯏꯔꯛꯄꯗ ꯀꯃꯥꯏꯅ ꯊꯨꯅ ꯐꯪꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕꯁꯦ ꯑꯁꯤ ꯑꯃꯨꯛ ꯂꯥꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯐꯣꯀꯁꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀꯟꯇꯦꯟ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯍꯥꯏꯁꯦ ꯁꯤꯒꯤ ꯐꯪꯅꯕ ꯑꯩꯈꯣꯏꯒꯤ ꯐꯣꯀꯁ ꯈꯛ ꯑꯣꯏꯅ ꯇꯧꯒꯗꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯔꯤल्स ꯍꯥꯡꯕ ꯉꯝꯃꯤ ꯉꯝꯗꯦ ꯑꯗꯩ ꯕꯣꯅꯁ ꯑꯗꯨꯗ ꯑꯁꯤꯒꯨꯝꯕ ꯂꯣꯏ ꯀꯥꯎꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀꯟꯇꯦꯟ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯍꯥꯏꯁꯦ ꯑꯁꯤ ꯐꯪꯅꯕ ꯑꯣꯏꯅ ꯍꯣꯠꯅꯕꯤꯌꯣꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯈꯩꯁꯦ ꯑꯗꯣꯝꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯗꯥꯁꯕꯣꯔꯗꯇ ꯆꯪꯉ ꯃꯣꯅꯤꯇꯥꯏꯖꯦꯁꯟꯗ ꯆꯪꯉ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ 50% ꯃꯤꯑꯣꯏꯃꯨꯛꯇꯤꯀꯣ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯌꯦꯡꯉꯤꯕ ꯃꯤꯑꯣꯏ ꯑꯩꯈꯣꯏ ꯇꯪꯈꯥꯏꯃꯨꯛꯇꯤ ꯑꯩꯈꯣꯏꯒꯤ
सिमाइना इन स्ट्रीमेट हाइरगा अखोगी सिमाइना लोक लेरगा अखोई असी खक लेरमनेबा अखोगी असिदा 0 अदगे दुदा 5 के का अदुगुम अमदा थोक्तबा सिमाइना खक लेबा हाइदारे अदुगा सिदा संगाबा मतमदा अखोगी सिमाइना लेबा हाइदारे अखोगी ngo एप्लीकेशन अखोगी रिजेक्टेड हाइन लेबको अदु रिजेक्ट से अखोगी ngo सिदा हाइरिजे एप्लीकेशन ऑन होल्ड ड्यू टू हाई वॉल्यूम हाइजे सिदा हाइरिजे अखोगी एप्लीकेशन जे अखोई होल्ड तौरे अखोगी अनौब क्रिएटर से मैम लाक्सनबा अमदि अखोगी मोगी एप्लाई तौसिलपना मरम मोइरगा अखोई कैनो तौरे हाइनेबा अखोई होल थमे अदुना अखोई यादरे हाइनेबा अखोई मी यामनबगी को अदुना मियोय खरददि असिदा अखोई सबमिट केका अदुदा थोकप खोटप केम लैरोय अखोई इंटरेस्टेड थाजनबगी खोटपगी सी केम लैरोय को अदुना असी लेब कांगबुजे असी अखोई होरेन कदाइदा थाजननी हाइबदो अदु मै ताक्सरखेबा अदुना असिददि असिदा संगजु थाजनबम लैरोय असिगिदि थाजनबम लैतेदना को अदुना कदाइदा संग थाजननी हाइबदो मै ताक्सरानी असिना अखोई ग्रुप अमा लैगरे को असिदा मियोय तांखाइ मुक्ति सिमाइ लैरमनेबा अखोई सिमाइना लैरमनी अदुदा केम थादो मरोय सिदा संग मतुंगदा अखोई रिजेक्टेड हाइना अदुगा रिजेक्टेड से अखोई मखलनी सुई अमना अखोई एप्लीकेशन ऑन होल्ड ड्यू टू हाई वॉल्यूम हाइबा टीम अमा लैरे अदुगा टीम अमना अखोई हौजिक हौजिक तुगा मानबा सिमाइना दि लैबको अखोई लोकसु लैबा अदगी 0 ऑफ 0 हाइबा अखोई हौजिकी ओइना दि क्राइटेरिया जे पिथोक्तरिदना इना हाइबदा अखोई असिदि हौजिक ओइना इनवाइटेशन ओइना पिबनी क्राइटेरिया पिथोक्तरि हौजिकी ममांगी दुदा अखोई 0 केम थोक्ते को अखोई असि खक उल्ला लैबनी अदुगा दुदा संग मतम दा अखोई हाई वॉल्यूम अखोई अदुदा रिजेक्टेड हाइना लापनेबा अदुगा टीम अमना मु अखोई सिमाइना मुक लैरमनेबा सी लैरमनी 0 पिथोनी नो सिगा नमजनबा मतमदा अखोई असदा जुइंगो एप्लीकेशन रिजेक्टेड हाइना लैरमनी अदुगा सिगी नमुक मरम जे अखोई नमुक सोंगी पेज अखोइना रिव्यू तौरे खोले अदुगा अदोम जे अखोई मोगी अखोई पॉलिसी फॉलो तौदे खोते अदुदा अखोई खर लेर यानी कोने सिगुम्बा हाइबा अखोई ग्रुप अमा जु लेरमनी को टीम अमदुना ममांगी टीम दुना अखोई हाई वॉल्यूम नि हौजि अखोई एप्लीकेशन अमता लौजदरे अदुना अखोई हौजि यारोय अदुदा खर लेरगा अखोई ट्राई तौबिरो खोलो हाई रेगो ममांगे दुना अदुगा सिगी टीम जिना मु अखोई हौजि अदोंगी जे अखोई अप्रूव तौदरे मतम खर अखोई यादरे अदोंगी अकाउंट जे अदुदा को अदुगा खर लेरगा अखोई सिदा मोइन नम पिथोइजे असिगी मतुंगदा अखोई फजना चेक तौरो मतुंगदा अप्लाई तौरो हाइनेबा अदुना टीम मनी सुगरे को अदुना असिगी नमुक 0 पिथोय अदुगा सिदा संगा मतुंगदा सिदा रिजेक्शन लेरमनी अदुना सिना सेकंड टीम निको मथंगदा नमु अखोई थर्ड टीम अमुक पुथोरकेबा अदुगा सिना मो अखोई थर्ड टीम नेबको मयाम अखोई थर्ड टीम अखोई फर्स्ट टीम दा सि केम 0 याउदे अदुगा संगा मतुंगदा तोबो प्रॉब्लम लेको सेकंड टीम दना 0 याउरे अदुगा संगा मतुंगदा अखोई रिजेक्ट लाए मतम खर लेरगा मु अप्लाई तौबिरो हाइको थर्ड टीम नमुक अखोई सि अमुक लेरमनेबो अखोई तकलाउ नमजिलबा मतुंगदा अखोई सिमाइ लेबा हाइतारे अखोई आई एम इंटरेस्टेड थारगा अखोई असिगी फॉर्म अखोई कई खर इरे थाजनबा मम लेरे अदुगा सिदा संग अखोई अदोम जे कोई कनो अदोम ईमेल कई का दुदा थाजनबा म लेरेको अदुना असिगी टीम अहुम जे असिदा दोंग अकाउंट दो सोइदना अमा यावमनी अखोई फर्स्ट की होल अखोई हाई वॉल्यूम होल दो दुम ओरम याई नतर सेकंड की अखोई रिजेक्ट लाकपा अखोई अदोंगी पॉलिसी दुदा अखोई फॉलो तौदे हाइबदो दुम ओरम याई नतर थर्ड ता अहुम असिगी अहुम जी मनुंगदा दोम जे कंपलसरी अमा नतर अमा ओरम दुइनेबको अदुना असी अहुम जिगी अहुम मक्सीने बखोइन होजि कैनो तौदिजे फर्स्ट का सेकंड गना कमाइन तौनी अदुगा थर्ड की ने कमाइन तौनी हाइजे को अदुना अहौबजे अखोई फर्स्ट और सेकंड की हौरजे को अदुना मैम अखोई फर्स्ट और सेकंड की हौरजे को अदुना अहानबदा अखोई फर्स्ट और सेकंड और थर्ड को खुदिमक अदोंगी अखोई प्रोफेशनल डैशबोर्ड हाइना लेको एदा सिमाइन नमजन बिरनी सिमाइन हेंग नमजन बगा खरा चिंखत पिरो को असेना पाइजे अखोई अतोप फॉलोअर्स आगी इसिलिनाउगी अमगी मागी अकाउंट नेबा अदो अखोई अदोंगी सी डैशबोर्ड संग मतुंगदा अखोई सिदा मोनेटाइजेशन हाइना यावरेको अदुना मोनेटाइजेशन दा संग मतमदा अखोई खितंग चिंखला मतुंगदा अइना ngasai हाइबदो लाइरमनी को अखोई स्ट्रीमेट किदो अदुना सीजे इंगो थोगले को ngasai किदो सब मानना अदुना सीगी टीम जे अखोई फर्स्ट और सेकंड टीम निको अदुना सिदा अखोई इंटरेस्टेड थाजन मम लेतरे अदुगा एनी मोई ईमेल अदुदा थाजन मम लेतरे तना अदुना असीजे हुजिक थाजन लाजेबा अदुना फर्स्ट का अखोई असीगी होल्ड लेबा टीमगा अखोई अतोपा अखोई पॉलिसी दुदा रिजेक्ट लाकपा कांगबुगा फर्स्ट और सेकंड का सब मानैको अदुना हुजी आइना तौरिजे असि फर्स्ट और सेकंड टीम आइना ngasai खाइदोखिबदो अदु सब मानन तौबिरो अदुगा थर्ड की नमुक असिजे लोयरगा मुक तौरकेबको अदुना असिजे सिमाइन लेरनी अदोंगी अकाउंट जे सी असि फाउदी लेरेदना अदुना हुजी अदोमना तौगदबजे कैदोंना हाबा मतमदा अदोमने सिमाइना चटलो बैक हल्लोको बैक हनबा मतमदा खितंग चिंखतपिरो खितंग चिंखल मतुंगदा अखोई अमुक बैक हल्लो यांग अखोईगी प्रोफेशनल डैशबोर्ड की मखाद अखोईगी 3 डॉट लेको 1 2 3 डॉट हम लेबजे नमजन बिरोको असी नमजलम मतुंगदा अखोईगी लास्ट अखोईगी ngo
ꯑꯩꯈꯣꯏ ꯀꯣꯄꯤ ꯂꯤꯡ ꯍꯥꯏꯅ ꯂꯩꯖꯩ ꯁꯤ ꯑꯗꯣꯝꯒꯤ ꯄ꯭ꯔꯣꯐꯥꯏꯜꯒꯤ ꯂꯤꯡꯅꯦꯕ ꯑꯁꯤ ꯍꯥꯟꯅ ꯇꯛ ꯂꯥꯎꯅ ꯇꯧꯕꯤꯔꯣ ꯊꯥꯖꯟꯕ ꯈꯣꯠꯆꯟꯕ ꯑꯗꯨꯗ ꯀꯩꯝ ꯊꯤꯔꯨꯒꯅꯨꯀꯣ ꯁꯤ ꯍꯥꯟꯅ ꯀꯣꯄꯤꯁꯦ ꯂꯤꯡ ꯇꯧꯕꯤꯔꯣꯀꯣ ꯑꯁꯤꯁꯦ ꯀꯣꯄꯤ ꯇꯧꯈ꯭ꯔꯦꯗꯅ ꯑꯃ ꯍꯦꯛ ꯅꯝꯕꯒ ꯑꯗꯨꯝ ꯑꯩꯈꯣꯏ ꯀꯣꯄꯤ ꯇꯧꯔꯝꯅꯤ ꯑꯁꯤ ꯍꯦꯛ ꯇꯧꯕ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯋꯥꯆꯦꯞꯇ ꯑꯣꯏꯔꯣ ꯑꯃꯗ ꯑꯣꯏꯔꯣ ꯑꯗꯨꯝ ꯆꯪꯕꯤꯔꯣꯕ ꯆꯪꯉ ꯃꯇꯨꯡꯗ ꯁꯤ ꯑꯦꯛꯖꯥꯝꯄꯜ ꯑꯩ ꯏꯁꯥꯒꯤ ꯅꯝꯕꯔꯗ ꯑꯗꯨꯝ ꯑꯩ ꯊꯥꯖꯤꯜꯂ ꯊꯝꯒꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯏꯁꯥꯒꯤ ꯄ꯭ꯔꯣꯐꯥꯏꯜꯗꯣ ꯑꯁꯤꯒꯨꯝꯕꯗ ꯄꯦꯁ ꯇꯧꯁꯤꯜꯂ ꯊꯝꯃꯣꯀꯣ ꯑꯗꯨꯅ ꯐꯖꯅ ꯌꯦꯡꯕꯤꯌꯨꯀꯣ ꯃꯌꯥꯝ ꯍꯣꯔꯦꯟ ꯒ꯭ꯌꯥꯟ ꯉꯥꯎꯗꯅꯕ ꯃꯑꯣꯡꯗꯅꯦꯕ ꯑꯗꯨꯅ ꯑꯁꯤꯁꯦ ꯂꯩꯔꯦꯗꯅ ꯑꯁꯤ ꯑꯩꯈꯣꯏ ꯀꯣꯄꯤ ꯇꯧꯔ ꯊꯝꯈ꯭ꯔꯦꯀꯣ ꯁꯤ ꯄ꯭ꯔꯣꯐꯥꯏꯜꯒꯤ ꯂꯤꯡ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯑꯇꯣꯞꯄꯒꯤ ꯑꯃ ꯍꯥꯏꯔꯛꯀꯅꯤꯀꯣ ꯑꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯦ ꯑꯩꯒꯤ ꯑꯗꯨꯝ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯒꯦꯀꯣ ꯑꯩꯒꯤ ꯌꯨꯇꯨꯕ ꯑꯇꯣꯞꯄ ꯆꯦꯅꯦꯜ ꯑꯃ ꯑꯩ ꯑꯗꯨꯝ ꯍꯥꯏꯔꯒꯦ ꯑꯦꯛꯖꯥꯝꯄꯜ ꯑꯩꯒꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯃ ꯂꯩꯔꯦꯕ ꯑꯗꯣꯝꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯂꯩꯔꯝꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯇꯣꯞꯄ ꯂꯩꯔꯗꯤ ꯇꯧꯕꯤꯌꯨꯀꯣ ꯑꯗꯨꯅ ꯑꯦꯛꯖꯥꯝꯄꯜ ꯑꯁꯤ ꯌꯨꯇꯨꯕ ꯂꯩꯔꯦ ꯈꯜꯂꯦ ꯅꯠꯇ꯭ꯔꯒ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯒꯤ ꯑꯥꯏꯖꯤꯒꯤ ꯑꯗꯨꯝ ꯀꯣꯄꯤ ꯂꯤꯡ ꯇꯧꯔꯣꯀꯣ ꯑꯗꯨꯅ ꯌꯨꯇꯨꯕ ꯑꯣꯏꯕ ꯀꯥꯡꯕꯨꯅ ꯑꯦꯛꯖꯥꯝꯄꯜ ꯑꯁꯤ ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯆꯪꯉ ꯃꯇꯨꯡꯗ ꯑꯁꯤꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯂꯤꯡꯁꯦ ꯀꯣꯄꯤ ꯇꯧꯔꯒꯦꯕꯀꯣ ꯑꯁꯤꯗꯤ ꯑꯩꯅ ꯑꯗꯨꯝ ꯑꯦꯛꯖꯥꯝꯄꯜ ꯎꯠꯄꯩꯅꯤꯀꯣ ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯑꯩꯈꯣꯏꯒꯤ ꯂꯤꯡꯗꯣ ꯀꯣꯄꯤ ꯇꯧꯔꯅꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯑꯗꯣꯝꯒꯤ ꯐꯦꯁꯕꯨꯛꯀꯤ ꯂꯤꯡ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯣꯄꯤ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯄꯦꯁ ꯇꯧꯁꯟꯕꯤꯈ꯭ꯔꯣꯀꯣ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯀꯤ ꯑꯃ ꯇꯧꯔꯅꯤ ꯍꯣꯔꯦꯟ ꯒ꯭ꯌꯥꯟ ꯉꯥꯎꯗꯅꯕꯅꯤꯀꯣ ꯐꯦꯁꯕꯨꯛꯀꯤ ꯇꯧꯈ꯭ꯔ ꯃꯇꯨꯡꯗ ꯑꯦꯛꯖꯥꯝꯄꯜ ꯑꯩꯅ ꯒ꯭ꯌꯥꯟ ꯉꯥꯎꯗꯅꯕ ꯁꯨꯃꯥꯏꯅ ꯑꯃ ꯊꯝꯃ ꯃꯇꯨꯡꯗ ꯑꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤꯅꯦꯕ ꯑꯗꯣꯝꯒꯤ ꯌꯨꯇꯨꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯦꯅꯤ ꯃꯈꯜ ꯑꯃ ꯍꯦꯛꯇꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯁꯨꯃꯥꯏꯅ ꯀꯣꯄꯤ ꯇꯧꯔꯒ ꯁꯤꯃ ꯊꯝꯈ꯭ꯔꯣꯀꯣ ꯑꯅꯤ ꯁꯨꯔꯦꯀꯣ ꯑꯃꯅ ꯐꯦꯁꯕꯨꯛꯀꯤ ꯂꯩꯔꯦ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯌꯨꯇꯨꯕꯀꯤ ꯑꯗꯨꯗꯒꯤ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯏꯃꯦꯜ ꯍꯥꯏꯔꯛꯀꯅꯦꯕ ꯏꯃꯦꯜꯗꯤ ꯑꯗꯨꯗ ꯑꯩ ꯀꯣꯄꯤ ꯇꯧꯕ ꯎꯠꯂꯔꯣꯏ ꯏꯃꯦꯜꯗꯤ ꯑꯗꯣꯝꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯦꯜꯗ ꯑꯗꯨꯝ ꯐꯥꯖꯟꯕꯤꯔꯣ ꯑꯗꯨꯒ ꯏꯔꯣꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯧꯔꯁꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯐꯥꯔꯁ ꯑꯣꯔ ꯁꯦꯀꯦꯟ ꯇꯤꯝ ꯑꯗꯣꯝꯅ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯗ ꯑꯃꯨꯛ ꯆꯪꯉ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯗꯣꯝꯒꯤ ꯄ꯭ꯔꯣꯐꯥꯏꯜꯗ ꯂꯩꯔꯦꯀꯣ ꯄ꯭ꯔꯣꯐꯥꯏꯜꯗ ꯂꯩꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯕꯗꯨꯗꯤ ꯇꯧꯈ꯭ꯔꯦꯀꯣ ꯐꯦꯁꯕꯨꯛꯀꯤ ꯂꯤꯡ ꯀꯣꯄꯤ ꯇꯧꯔ ꯊꯝꯈ꯭ꯔꯦ ꯑꯗꯩ ꯑꯇꯣꯞꯄ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯂꯤꯡ ꯀꯣꯄꯤ ꯇꯧꯔ ꯊꯝꯈ꯭ꯔꯦ ꯂꯣꯏꯅ ꯔꯦꯗꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯏꯃꯦꯜ ꯑꯃ ꯐꯥꯖꯟꯕꯤꯔꯣꯀꯣ ꯑꯗꯨ ꯐꯥꯖꯤꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛ ꯔꯦꯗꯤꯗ ꯂꯩꯔꯦꯀꯣ ꯏꯃꯦꯜ ꯂꯩꯔꯦ ꯑꯗꯩ ꯐꯦꯁꯕꯨꯛꯀꯤ ꯂꯤꯡ ꯂꯩꯔꯦ ꯑꯗꯩ ꯑꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯂꯤꯡ ꯂꯩꯔꯦꯀꯣ ꯑꯍꯨꯝꯁꯦ ꯔꯦꯗꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯗꯣꯝꯒꯤ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯇ ꯆꯪꯕꯤꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤ ꯗꯥꯁꯕꯣꯔꯗ ꯍꯥꯏꯁꯦ ꯑꯁꯤꯗ ꯆꯪꯉꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯃꯣꯅꯤꯇꯥꯏꯖꯦꯁꯟꯗ ꯆꯪꯉꯝꯕꯗ ꯑꯩꯈꯣꯏꯒꯤ ꯀꯩꯝ ꯑꯗꯣꯝꯒꯤ ꯑꯩꯈꯣꯏ ꯑꯦꯄ꯭ꯂꯥꯏ ꯇꯧꯐꯝ ꯂꯩꯇꯦꯀꯣ ꯑꯗꯨ ꯂꯥꯁ ꯑꯣꯏꯅ ꯍꯧꯖꯤꯛ ꯑꯃꯨꯛꯀ ꯎꯠꯂꯝꯒꯦ ꯑꯩꯈꯣꯏ ꯃꯣꯅꯤꯇꯥꯏꯖꯦꯁꯟꯗ ꯆꯪꯉ ꯃꯇꯨꯡꯗ ꯁꯤꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯩꯝ ꯇꯧꯐꯝ ꯂꯩꯇꯦ ꯑꯗꯨꯅ ꯑꯗꯣꯝꯁꯦ ꯀꯩꯗꯧꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯤ ꯗꯥꯁꯕꯣꯔꯗꯇ ꯆꯪꯉꯦꯀꯣ ꯁꯤ ꯗꯥꯁꯕꯣꯔꯗꯇ ꯆꯪꯉ ꯃꯇꯨꯡꯗ खितंग चिंखत्पीरो असिदा मोनेटाइजेशन लेरे पे आउट लेरे अदगी अतोप लेरे प्रोफाइल रेकमेंड अदुदा लेरे असिदा दोंगी अखोगी सिमाइना क्रिएटर सपोर्ट हाइना अमा लेरमनेबको असि क्रिएटर सपोर्ट हाइजिदा नमदुइनेबा अदुना क्रिएटर सपोर्ट नममनी क्रिएटर सपोर्ट नम मतुंगदा अखोगी सिमाइना मैम लेरमनेको अदुदा अखोई आई मैम डिटेल्स ओइना ताक्सरोय अदुना असि अखोई क्रिएटर सपोर्ट नम मतुंगदा सिगी मोनेटाइजेशन हाइजे असिदा नमबिरनीको सि मोनेटाइजेशन नमो सि मोनेटाइजेशन नम मतुंगदा अखोई अतोपदुदा आई कैम असिदा डिटेल्स ताक्सरोय अखोई सिदा प्रोग्राम एलिजिबिलिटी हाइजे असिदा मुक नमबिरोको सोरे सिदा बैक हलो सिगी फर्स्ट की अखोई प्रोग्राम एलिजिबिलिटी हाइजे अहान मगिजे सिदा नमबिरो सिदा नम मतुंगदा अखोई खितंग सिंखतपिरोको अखोई खितंग सिंखल मतुंगदा अखोई सिदा इन्स्ट्रुमेंट हाइजे असिदा नमो अखोई ngasagi aina group khaidokpodo 1 ga 2 ga 3 ga niko 1 ga 2 ga submit tobam yaude reject lai ko 3 de ada submit tobam yawi amadi email ke ga duda hapam yaweba aduna 3 group akhoi gi first ga second ga group se akhoi asida moina ju haipet haire ko october gi tang 3 dagi horaga akhoi na kanam accept tawdare khotare akhoi streammate ki aduda akhoi gi mi adu mayam moi pithoy asida ire adum pa ga idi pa ba yare si mu par le de sangani ko aduna sina maram moiraga dom gi akhoi gi hold da thamakpa amadi akhoi gi reject torokpa duda sigum baine ba topa kem problem aduda sigum khanbiruno sigum gi problem gi ne ba ko aduna first or second na akhoi gi tongan ba mo igre sigum bajin maram moiraga third namu atopa maram amma namu akhoi moi gi akhoi interest aduda sigum gi option pirai ne ba aduna si je akhoi first or second team adom na si kai dong na ba matam da si pa gi ju yare pa ba da ba duda kem lai tere ko aduga asigi in this form minus da higok machu yama lai je sna nambiro asna nammani asna namma matung da khoi si thogla ni ko adom je se thogla matung da khitang singkhat piro aduga sida email nammani adagi facebook ki ngasa url do du nammani aduga other social media link je nam duine ko aduna ai example ai tawrage ko asi email jida example ai atopa adum email ama namjal lage ko aduna ngasai gi whatsapp ta changbiro whatsapp ta changaga email ama ai adum ai di copy tawra asita paste tawsalamage
सिमाइना हेन थमनबना नुंगाइबनेबा अखोइगी इनबा खोनबा दुइ सरुको असदा ईमेल अमा नम्मेको ईमेल जे नम्मा मतुंगदा अखोइगी नेक्स्ट फेसबुक की URL अमुक तौरगे फेसबुक की जो अइना ngasai कॉपी तौरा थमममनिना अखोइ गेम अदुदा काइन तौना रोइको अदा सिगी जो मुका ngasai थममिबा पोतो असदा खितंग कुइन नमजनबिरो मथंदा कॉपी तौरनिको असदा लिंक कॉपी तारेदनको असि तौरो अदुगा अखोइगी असida first email namani second अखोइ फेसबुक की तक लाउ नमजन मतमदा सि थोकलेदनको अदुगा असida तक लाउ नमजन बिरो अदु मसा मथंदा पेस्ट तौरेको ईमेल लोइरे फेसबुक की लोइरे अदुगा अदर सोशल मीडिया हाइजे सिमा हापोबको अदुना सिगी जु चमनै हैन ngasai YouTube के म तौरमबदो असि तक लाउना कुइना असida खितंग सेकेंड अनि हम नमको अदुगा लिंक कॉपी थारानी अदुगा अखोइगी असida ईमेल नमे अदगी फेसबुक की नमगरे असी नम्मा मतुंग दसिदा दुम कुइने दा नम्बगी दरगा ता दिसना मुक्तंग तकलाउ नम्बिरनी अदुगा सी थोकलनी असिदा दुम तकलाउ नम्बिरनी बको अदुना अहुमक अखोइगी कंप्लीट ओरेको ईमेल नम्मे अदि फेसबुक की नम्मे अदुगा अखोइगी अतोपा सोशल मीडिया की जु नम्मे को सी अहुम जे हेक लोइबा मतमदा अदोमने अखोइगी लेट्स डू दिस साइज नम्मनिबा अदुगा सी नम्मा मतमदा मोइन हाइरेको अखोइगी थैंक यू अदुदा अदोम अखोइगी इंटरेस्ट फेसबुक दा अखोइगी कंटेंट मोनेटाइजेशन बेतागी अखोइ सबमिट तौबगी खोटपगी हाइरनिको अदो अदोमना ओके नम्बिरो असि लोइरेबा सबमिट तौगरेको अखोइ ग्रुप 1 ग्रुप 2 अखोइगी स्ट्रीममेट कई द संगम मतमदा अदोंगी अखोइगी रिजेक्ट लैबा खोटपा मदि होल्डिंग थंबा दुगुम्बा कांगबुदो अदुगी निको इना सि तौरिजे अदो असि खक तौगरगा असिदि मेबी निको असिदि अदोम इंटरेस्ट ओइ आई पामे खोले दुदा हाइना सबमिट तौबने खकनेबा अदुबु असिजे जवाइ मोइना अखोइगी अदोमने इनवाइटेशन पीरगा अखोइ दावयाबा कांगबु खंकलपदा अदोम यावरदि फरे अदुगा यावरक्तरदि अखोइ कमाइना थुना हेना फंगनी नत्र करी थागतने हाबिदो अदु होरा मोइ लास्ट पुगचरगेको असि फावबुदि अदोम लोइगेरेको ना असि फावबुदि अदोम सबमिट फजना नाना तौसनबिरो असि लोइरा मतुंग होरा इन लास्ट मु अपडेट तौरकदुजि होरन करी अपलोड तौनी कैदौबु याइ नत्र अकाउंट कमाइना करम मवोंग थमनी खोनी अदु होइदि अदोम करम थूना फंगनी खोनी हाबिदो आई अदु मु अखोइ लास्ट डिटेल्स ताक्चरके अदुना हौजिक ग्रुप 1 गा 2 गा सि सबमिट लोइग्रा मतुंगदा अखोइ ngasai ग्रुप नंबर 3 दो अदुगी मुक सबमिट तौबगी मुक तौरासे अदुना मैम हौजिक नमु ग्रुप 3 गे मुक लाइको अखोइ ग्रुप 1 गा ग्रुप 2 गा सबमिट लोइग्रे अदुना असि नमु अखोइ ग्रुप 3 निको अदुना 1 गा 2 गा अखोइ सबमिट लोइग्रा मतुंगदा 3 जे ला मतुंगदा अखोइगी इनवाइटेशन लाप कांगबु दि फरे अखोइगी फंगनी को थुना अखोइ कंटेंट मोनेटाइजेशन दो अदुगा फंगदब कांगबु नमुक अखोइगी असिगुम्बा सबमिट 1 गी ओइरो 2 गी ओइरो 3 गी ओइरो सबमिट तौग्रा मतुंगदा अखोइगी कमाइना हेना थुना फंगनी नत्रगा करमबा अखोइगी अकाउंट से करमबा मवोंगदा थमनी खोनि हाइबदो अदुमुक लाक्सगेबको अदुना ग्रुप 1 जुगाइरे ग्रुप 2 जुगाइरे ग्रुप 3 जुगाइरे लोइफाउ यंगबिरो अदुगा होरेन अखोइगी मरु ओइबा अखोइगी लास्ट अकाउंट कमदौना थमनी नत्रगा करमबा अखोइगी अपलोड तौबा मतमदा अखोइगी थुना फंगनि हाइबदो अदु सोइदना खंजनबियोबको अदुना 1 गा 2 गा लोइग्रा मतुंगदा 3 गी कांगबु ना अखोइगी सिमाइना एग्जांपल असि अखोइगी ब्रो अमगी मागी अकाउंट निको अखोइगी इसिल नाउ अमगी अदुना सिमाइना दोंगी अकाउंट जि लैरेबा अदुगा असिदा चंगबिरो असिदा चंग मतुंगदा यंग अखोइगी सिमाइना अखोइ अदोंगी प्रोफाइल थोनिको असि थो मतुंगदा असिना ग्रुप नंबर 3 गी निको सी डैशबोर्ड ता चंगबिरनी सी डैशबोर्ड ता चंग मतुंगदा सिमाइना सिंखल मतुंगदा अखोइगी मोनेटाइजेशन दा चंगनेबा ngasai monetization da sang matam da khoi group 1 ga group 2 ga di khoi gi sigumba thoktabsu yawi thokpusu yawi adubu asida sang matung da khoi rejected haina leiraga topa sigumba kem thokte ko aduna group 1 ga 2 ga di adu tawgram matung da khoi yare ko matam khara leiraga khoi gi sigumba thoklak pra natra mogi site gi adugumba update ama ngai biro adubu yare adu adom na maru ori di last ta ina account kamdong na thamni amadi kari upload tawna haibdo adu ne ba maru di ko अदुना ग्रुप नंबर 3 अदोमना कैदौनी हाइबा मतमदा फर्स्ट अदोमना तौगदबजे अदोंगी एसिदा हाना सबमिट तौगदमनी सबमिट तौर मतुंगदा सिमुक थाजनजिको अदुना ग्रुप नंबर 3 अदोम आइन होजिक हाइबतो सिदा संगबिरनी सिदा संगेको हे संग मतुंगदा सिगी लर्न मोर जे सिदा संगबिरो एसिदा संग मतुंगदेंगो एकोइगा अदोंगी सबमिट तौबा मनी लेमनिको सि हेक संगबा मतमदा आई एम इंटरेस्टेड आइन लेमनी अदुगा मखादा जो अखोइगी अमा लेमनी बा आई एम इंटरेस्टेड आइनको अदुगा सिदा मोइना हाइरि जेंगो एकोइ एक्सप्रेस अदोम जे अखोइगी एक्सप्रेस तौथो अखोइ इंटरेस्ट की दको अखोइगी खांगलो मोइदा अखोइगी रिसीव एंड इनवाइट फॉर अर्ली एक्सेस हाइजे अखोइगी अनौबा अखोइगी हुजि हुजि थुना पीरिबा मियोइ खरदा पीरिजे सिगुमबगी अदोम जे खुदोंग साबो फंगनबगी नमक अखोइगी इंटरेस्ट फॉर्म जे थाजलो हाइनेबको अदुना मथक्ता थाजलजु याइ मखादा थाजलजु याइ अदो आइगी ओइनदि सि मखादा ओइन थाजललागेको अदुना हौजि ग्रुप नंबर 3 अदोम आइ हुजिकना चंग आइना चंग पे स्टेप तो दाइना लोइ चंगपिरो अदुगा सिगी आई एम इंटरेस्टेड से नंबिरो को
ꯑꯗꯨꯒ ꯑꯁꯤ ꯅꯝꯃ ꯃꯇꯨꯡꯗ ꯁꯤꯗ ꯈꯤꯇꯪ ꯆꯤꯡꯈꯠꯄꯤꯔꯣ ꯉꯁꯥꯏꯒꯤ ꯇꯥꯏꯞꯇ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯕꯨ ꯑꯗꯣꯝꯒꯩꯗꯤ ꯑꯩꯈꯣꯏ ꯒ꯭ꯔꯨꯞ ꯅꯝꯕꯔ 3ꯗꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯒ꯭ꯔꯨꯞ 1ꯒ 2ꯒꯗ ꯇꯧꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯑꯁꯤꯗ ꯑꯣꯏꯅ ꯇꯧꯕꯤꯌꯨꯀꯣ ꯑꯁꯤꯗ ꯂꯥꯛꯑꯅꯤ ꯑꯁꯤ ꯂꯥꯛꯑ ꯃꯇꯨꯡꯗ ꯑꯗꯣꯝꯒꯤꯁꯨ ꯑꯩꯅ ꯉꯁꯥꯏ ꯏꯃꯦꯜ ꯑꯗꯒꯤ ꯐꯦꯁꯕꯨꯛ URL ꯑꯗꯒꯤ ꯑꯗꯔ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯑꯦꯀꯥꯎꯟ ꯑꯁꯤꯒꯨꯝꯕ ꯀꯣꯄꯤ ꯂꯤꯡ ꯇꯧꯔ ꯊꯝꯃꯣ ꯍꯥꯏꯕꯗꯣ ꯑꯗꯥꯏ ꯂꯣꯏꯅ ꯊꯝꯕꯤꯔꯣꯀꯣ ꯑꯩ ꯑꯁꯣꯝꯗ ꯔꯦꯗꯤ ꯂꯣꯏꯅ ꯊꯝꯈ꯭ꯔꯦ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯆꯪꯉꯒꯦꯕ ꯆꯪꯉ ꯃꯇꯨꯡꯗ ꯑꯩꯗꯤ ꯑꯁꯤꯗ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯔꯦꯗꯤꯗ ꯊꯝꯃꯤꯀꯣ ꯑꯁꯤ ꯔꯦꯗꯤꯗ ꯊꯝꯕꯅꯤꯅ ꯃꯥꯒꯤ ꯏꯃꯦꯜꯁꯦ ꯕ꯭ꯔꯣꯁꯤꯒꯤ ꯏꯃꯦꯜꯁꯦ ꯍꯥꯟꯅ ꯀꯩꯅꯣ ꯇꯧꯔꯒꯦ ꯃꯥꯒꯤ ꯏꯃꯦꯜꯁꯦ ꯁꯤꯗ ꯑꯩꯅ ꯔꯦꯗꯤꯗ ꯊꯝꯃꯦ ꯑꯁꯤ ꯍꯥꯟꯅ ꯀꯣꯄꯤ ꯇꯧꯔꯒꯦꯀꯣ ꯑꯁꯤ ꯀꯣꯄꯤ ꯇꯧꯔꯦ ꯏꯃꯦꯜꯁꯦ ꯀꯣꯄꯤ ꯇꯧꯕ ꯏꯃꯦꯜꯁꯦ ꯑꯩ ꯑꯁꯤꯗ ꯄꯦꯁ ꯇꯧꯔꯅꯤꯀꯣ ꯁꯤ ꯍꯦꯛ ꯅꯝꯕ ꯃꯇꯝꯗ ꯑꯩ ꯇꯛ ꯂꯥꯎꯅ ꯅꯝꯕꯤꯔꯅꯤ ꯃꯊꯟꯗ ꯑꯗꯨꯝ ꯄꯦꯁ ꯇꯧꯈ꯭ꯔꯦ ꯁꯤ ꯌꯥꯔꯦ ꯑꯗꯨꯒ ꯁꯦꯀꯦꯟꯗ ꯃꯥꯒꯤ ꯐꯦꯁꯕꯨꯛꯀꯤ ꯑꯁꯤ URLꯁꯦ ꯁꯣꯔꯤ ꯁꯤꯗꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯅꯤꯀꯣ ꯐꯦꯁꯕꯨꯛꯀꯤ ꯑꯁꯤ ꯂꯩꯔꯦ ꯐꯦꯁꯕꯨꯛꯀꯤꯁꯦ ꯅꯝꯁꯤꯜꯂꯦ ꯑꯩꯈꯣꯏꯒꯤ ꯂꯤꯡ ꯀꯣꯄꯤ ꯇꯧꯔꯦꯀꯣ ꯁꯤ ꯂꯤꯡ ꯀꯣꯄꯤꯁꯦ ꯇꯧꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯀꯤ ꯑꯃꯨꯛ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯦꯁ ꯇꯧꯁꯜꯂꯅꯤꯀꯣ ꯐꯦꯁꯕꯨꯛꯀꯤ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛꯀꯁꯨ ꯑꯩꯈꯣꯏꯒꯤ ꯕꯦꯛ ꯍꯜꯂꯒ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤꯗꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯅꯤ ꯑꯗꯨꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯑꯃꯨꯛ ꯇꯧꯔꯝꯃꯒꯦꯕ ꯁꯤ ꯀꯣꯄꯤ ꯇꯧꯔꯦ ꯑꯗꯨꯒ ꯑꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯑꯁꯤꯃꯨꯛ ꯇꯧꯁꯜꯂꯒꯦꯕ ꯊꯥꯖꯤꯜꯂꯦꯀꯣ ꯁꯤ ꯒ꯭ꯔꯨꯞ ꯅꯝꯕꯔ 1ꯒ 2ꯒ ꯅꯠꯇꯦ ꯁꯤꯅ ꯒ꯭ꯔꯨꯞ ꯅꯝꯕꯔ 3ꯒꯤꯅꯤꯀꯣ ꯆꯪꯉꯛꯄꯗꯣ ꯁꯤꯗ ꯆꯪꯉꯣ ꯒ꯭ꯔꯨꯞ ꯅꯝꯕꯔ 3 ꯑꯩꯈꯣꯏꯒꯤ 1ꯒ 2ꯒ ꯃꯤꯛꯁ ꯇꯧꯁꯟꯅꯨꯀꯣ 1ꯒ 2ꯒ ꯇꯧꯕꯝꯗꯣ ꯑꯗꯨꯗ ꯇꯧꯅꯨꯕ ꯑꯗꯨꯅ ꯑꯁꯤ ꯏꯃꯦꯜ ꯃꯦꯜꯂꯦ ꯑꯁꯤꯒꯤ ꯐꯦꯁꯕꯨꯛꯀꯤ URL ꯊꯝꯃꯦ ꯑꯗꯨꯗꯒꯤ ꯑꯁꯤ ꯑꯗꯔꯒꯤ ꯇꯧꯔꯦ ꯑꯗꯨꯒ ꯑꯁꯤ ꯂꯦꯠꯁ ꯗꯨ ꯗꯤꯁ ꯁꯤꯗ ꯅꯝꯁꯤꯜꯂꯣꯀꯣ ꯑꯁꯤꯗ ꯁꯤ ꯊꯦꯡꯛ ꯌꯨ ꯑꯗꯨꯗ ꯂꯣꯏꯔꯦ ꯁꯤ ꯂꯣꯏꯔꯦ ꯁꯤꯒꯤ ꯁꯕꯃꯤꯠ ꯇꯧꯕꯒꯤ ꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯑꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣ ꯑꯃꯃꯨꯛ ꯇꯧꯔꯨꯔꯁꯤꯀꯣ ꯑꯁꯤꯗꯤ ꯌꯥꯔꯦ ꯁꯤ ꯕꯦꯛ ꯍꯜꯂꯣ ꯑꯁꯤ ꯇꯧꯔ ꯃꯇꯨꯡꯗ ꯁꯤꯅ ꯑꯃꯨꯛ ꯊꯥꯖꯤꯟꯈ꯭ꯔꯦꯀꯣ ꯒ꯭ꯔꯨꯞ 1ꯒ 2ꯒ ꯁꯤ ꯊꯥꯖꯤꯟꯈ꯭ꯔꯦ 3ꯁꯨ ꯁꯤ ꯊꯥꯖꯤꯜꯂꯦ ꯑꯗꯨꯕꯨ 1ꯒ 2ꯒꯗ ꯁꯤꯒꯤ ꯑꯣꯞꯁꯟ ꯄꯤꯗꯔꯤꯀꯣ 3ꯗ ꯄꯤꯕꯩ ꯋꯥꯅꯤ ꯑꯗꯨꯅ 3ꯒꯤ ꯒ꯭ꯔꯨꯞ ꯑꯗꯣꯝ ꯑꯁꯤ ꯊꯥꯖꯤꯜꯂ ꯃꯇꯨꯡꯗ ꯁꯤꯒꯤ ꯑꯥꯏ ꯑꯦꯝ ꯏꯟꯇꯔꯦꯁꯇꯦꯠꯁꯦ ꯑꯁꯤꯗ ꯅꯝꯃꯣꯕ ꯑꯁꯤꯗ ꯅꯝꯃ ꯃꯇꯨꯡꯗ ꯑꯗꯣꯝ ꯋꯥꯍꯩ ꯑꯗꯨꯗ ꯈꯔ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯧ ꯑꯗꯣꯝ ꯑꯩꯈꯣꯏꯒꯤ ꯑꯁꯤꯁꯦ ꯄꯥꯝꯕꯒꯤ ꯈꯣꯠꯄꯒꯤ ꯑꯗꯨꯒꯨꯝꯕ ꯈꯔ ꯍꯥꯏꯔꯤꯅꯦꯕ ꯑꯗꯨꯒ ꯁꯤꯗ ꯑꯗꯣꯝ ꯐꯖꯅ ꯏꯔꯒ ꯈꯣꯠꯂꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯥꯏꯜꯒꯤ ꯂꯤꯡꯒ ꯍꯥꯞꯇꯅ ꯈꯣꯠꯇꯅ नाꯟꯅ ꯏꯔ ꯃꯇꯨꯡꯗ ꯁꯤꯗ ꯁꯕꯃꯤꯠ ꯇꯧꯖꯦꯕꯀꯣ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯈꯩ ꯑꯗꯣꯝꯅ ꯁꯤꯗ ꯑꯩꯈꯣꯏ ꯑꯗꯣꯝꯅ ꯍꯩꯔꯗꯤ ꯏꯒꯦꯁꯨ ꯌꯥꯏꯀꯣ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯑꯏꯕ ꯄꯥꯝꯃꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯥꯟꯅ ꯑꯏꯕ ꯂꯩ ꯑꯗꯨ ꯑꯗꯣꯝ ꯀꯣꯄꯤ ꯇꯧꯕ ꯌꯥꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯀꯪꯂꯩꯄꯥꯛꯀꯤ ꯋꯥꯆꯦꯞ ꯆꯦꯅꯦꯜꯗ ꯍꯥꯞꯆꯔꯝꯒꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯤ ꯋꯥꯆꯦꯞ ꯆꯦꯅꯦꯜꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯍꯥꯞꯇꯔꯤꯀꯣ ꯑꯁꯤꯗ ꯑꯣꯏꯅ ꯍꯥꯞꯆꯔꯝꯃꯒꯦ ꯑꯁꯤꯗꯒꯤ ꯀꯣꯄꯤ ꯇꯧꯔꯣꯀꯣ ꯑꯗꯣ ꯑꯩ ꯇꯥꯛꯆꯔꯒꯦ ꯁꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯑꯩꯅ ꯍꯥꯞꯇꯤ ꯍꯥꯞꯄꯝꯃꯅꯤ ꯑꯗꯨ ꯍꯥꯞꯄꯝꯃ ꯃꯇꯨꯡꯗ ꯑꯗꯣꯝꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯍꯥꯏꯔꯒꯦꯕ ꯑꯦꯛꯖꯥꯝꯄꯜ ꯑꯁꯤ ꯂꯩꯔꯦꯕꯀꯣ ꯑꯁꯤꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯞꯇꯣꯏꯁꯦ ꯑꯁꯤ ꯍꯥꯞꯄꯁꯦ ꯑꯗꯣꯝ ꯀꯃꯥꯏꯅ ꯍꯥꯞꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯁꯤꯗ ꯑꯩꯉꯣꯟꯗ ꯗꯦꯌꯔ ꯐꯦꯁꯕꯨꯛ ꯇꯤꯝ ꯑꯗꯨꯗ ꯑꯁꯤꯒꯨꯝꯕ ꯑꯩ ꯄꯥꯔꯔꯣꯏꯀꯣ ꯑꯁꯤꯗ ꯃꯣꯏꯅ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯊꯦꯡꯛ ꯌꯨ ꯍꯥꯏꯔꯒ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯥꯏꯜ ꯄꯦꯖ ꯂꯤꯡ ꯍꯥꯏꯁꯦ ꯁꯤꯗ ꯑꯗꯣꯝꯒꯤ ꯂꯤꯡ ꯍꯥꯞꯇꯣꯏꯅꯤ ꯑꯗꯨꯒ ꯁꯤꯗꯅ ꯃꯤꯡ ꯑꯃ ꯍꯥꯞꯇꯣꯏꯅꯤꯀꯣ ꯑꯗꯨꯅ ꯃꯥꯒꯤꯁꯦ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯥꯏꯜꯁꯦ ꯍꯥꯟꯅ ꯀꯣꯄꯤ ꯇꯧꯔ ꯍꯥꯞꯄꯒꯦ ꯑꯗꯣ ꯀꯣ ꯀꯃꯥꯏꯅ ꯀꯣꯄꯤ ꯇꯧꯔ ꯍꯥꯞꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏ ꯑꯩꯅ ꯁꯤꯗ ꯋꯥꯆꯦꯞꯇ ꯊꯝꯈꯤꯕꯗꯣ ꯁꯤꯗ ꯀꯥꯎ ꯅꯝꯁꯤꯟꯕꯤꯔꯣ ꯀꯣꯄꯤ ꯇꯧꯔꯦꯗꯅ ꯑꯗꯨꯒ ꯑꯁꯤꯗ ꯑꯩꯅ ꯄꯤꯔꯝꯕ ꯃꯦꯁꯦꯖꯇꯣ ꯑꯩꯈꯣꯏꯒꯤ ꯋꯥꯆꯦꯞ ꯆꯦꯅꯦꯜꯗ ꯑꯩꯈꯣꯏꯒꯤ ꯊꯝꯃꯝꯕꯗꯣ ꯑꯗꯣꯝꯒꯤꯗ ꯇꯛ ꯂꯥꯎꯅ ꯀꯣꯄꯤ ꯇꯧꯔ ꯑꯗꯣꯝꯒꯤꯗ ꯄꯦꯁ ꯇꯧꯁꯜꯂꯣꯀꯣ ꯑꯗꯨꯒ ꯁꯤꯗ ꯏꯗꯤꯠꯀꯤ ꯑꯣꯞꯁꯟ ꯑꯃ ꯌꯥꯎꯋꯤꯗꯅ ꯏꯗꯤꯠꯀꯤꯗ ꯆꯪꯉꯣ ꯑꯗꯨꯒ ꯌꯦꯡꯉꯣ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯀꯦꯠꯀꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯏꯟꯖꯔꯠ ꯂꯤꯡ ꯍꯤꯌꯔ ꯍꯥꯏꯁꯦ ꯑꯁꯤꯁꯦ ꯍꯥꯏꯐꯦꯠ ꯀ꯭ꯂꯤꯌꯔ ꯇꯧꯊꯣꯛꯄꯤꯔꯣꯀꯣ ꯀ꯭ꯂꯤꯌꯔ ꯇꯧꯊꯣꯛꯄꯤꯔꯣ ꯀ꯭ꯂꯤꯌꯔ ꯇꯧꯊꯣꯛꯑ ꯃꯇꯨꯡꯗ ꯈꯔ ꯌꯥꯝꯅ ꯒꯦꯞ ꯊꯝꯒꯦ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅꯕꯀꯣ ꯈꯤꯇꯪ ꯀꯨꯏꯅ ꯅꯝꯕꯤꯔꯣꯀꯣ ꯑꯗꯨꯒ ꯁꯤꯗ ꯇꯛ ꯂꯥꯎꯅ ꯁꯨꯃꯥꯏꯅ ꯄꯦꯁ ꯇꯧꯁꯟꯕꯤꯔꯣ ꯑꯁꯤ ꯂꯩꯔꯦꯀꯣ ꯌꯦꯡꯉꯣ ꯑꯁꯤ ꯊꯣꯛꯂꯦ ꯍꯧꯖꯤꯛ ꯑꯩꯅ ꯏꯈꯤꯕꯗꯣ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯊꯣꯛꯑꯦꯀꯣ ꯗꯤꯌꯔ ꯐꯦꯁꯕꯨꯛ ꯇꯤꯝ ꯑꯗꯨꯗꯒꯤ ꯑꯥꯏ ꯑꯦꯝ ꯑꯦ ꯔꯤꯒꯨꯂꯔ ꯑꯗꯨꯗ ꯂꯣꯏ ꯊꯣꯛꯑꯦꯀꯣ ꯑꯗꯨꯕꯨ ꯃꯥꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄꯦꯖꯀꯤ ꯂꯤꯡ ꯏꯟꯖꯔꯠ ꯇꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯃꯤꯡꯗꯤ ꯋꯥꯠꯂꯤꯗꯅ ꯃꯃꯤꯡꯁꯦ ꯑꯁꯤꯗ ꯌꯦꯡꯉꯣ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯑꯖꯤꯠ ꯑꯉꯣꯝꯆꯥ ꯍꯥꯏꯀꯣ ꯑꯁꯤꯗ ꯑꯃꯨꯛꯀ ꯏꯗꯤꯠꯇ ꯅꯝꯕꯤꯔꯅꯤ ꯑꯗꯨꯒ ꯃꯃꯤꯡꯁꯦ ꯌꯣꯔ ꯅꯦꯝ ꯍꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯀꯤ ꯃꯃꯤꯡꯗꯣ ꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯤꯡꯒꯤ ꯀꯩꯁꯨ ꯇꯦꯟꯁꯟ ꯂꯩꯔꯔꯣꯏ ꯁꯤꯗ ꯂꯩꯔꯦꯀꯣ ꯃꯤꯡꯒꯤ ꯏꯅꯕꯗꯣ ꯑꯖꯤꯠ ꯆꯞ ꯃꯥꯟꯅꯅ ꯏꯌꯨꯀꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯥꯏꯜꯒ ꯑꯖꯤꯠ ꯑꯉꯣꯝꯆꯥ ꯂꯩꯔꯦꯀꯣ ꯑꯖꯤꯠ ꯑꯉꯣꯝꯆꯥ ꯁꯨꯃꯥꯏꯅ ꯂꯩꯔꯅꯤꯀꯣ ꯁꯤꯗ ꯍꯥꯟꯅ ꯋꯥꯆꯦꯞꯇ ꯍꯥꯟꯅ ꯂꯣꯏꯅ ꯏꯗꯤꯠ ꯇꯧꯕꯤꯔꯣ ꯑꯗꯣꯝꯒꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯂꯤꯡ ꯀꯣꯄꯤ ꯑꯗꯨꯗ ꯂꯤꯡ ꯍꯥꯟꯅ ꯂꯣꯏꯅ ꯍꯥꯞꯄꯣ ꯑꯗꯩ ꯃꯤꯡ ꯀꯩꯀꯥ ꯂꯣꯏꯅ ꯍꯥꯞꯄꯣ ꯁꯤ ꯂꯣꯏꯅ ꯔꯦꯗꯤ ꯑꯣꯏꯔ ꯃꯇꯨꯡꯗ ꯁꯤꯗ ꯈꯤꯇꯪ ꯀꯨꯏꯅ ꯅꯝꯕꯤꯔꯣ ꯑꯗꯨꯒ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯀꯣꯄꯤ ꯍꯥꯏꯅ ꯂꯩꯔꯅꯤꯀꯣ ꯁꯤ ꯀꯣꯄꯤꯁꯤꯗ ꯅꯝꯕꯤꯔꯣꯀꯣ ꯅꯝꯃ ꯃꯇꯨꯡꯗ ꯑꯗꯣꯝ ꯑꯁꯤꯗ ꯕꯦꯛ ꯆꯠꯂꯅꯤ ꯕꯦꯛ ꯆꯠꯂ ꯃꯇꯨꯡꯗ ꯉꯁꯥꯏꯗꯣ ꯂꯩꯔꯝꯃꯦꯗꯅ ꯁꯨꯃꯥꯏꯅ ꯑꯁꯤꯗ ꯁꯕꯃꯤꯠ ꯇꯧꯈ꯭ꯔꯅꯤ ꯑꯗꯨꯒ ꯁꯤ ꯁꯕꯃꯤꯠ ꯇꯧꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯁꯤꯗ ꯑꯥꯏ ꯑꯦꯝ ꯏꯟꯇꯔꯦꯁꯇꯦꯠ ꯍꯥꯏꯅ ꯂꯩꯕꯁꯦ ꯑꯁꯤꯗ ꯇꯛ ꯂꯥꯎꯅ ꯅꯝꯁꯤꯟꯕꯤꯔꯅꯤꯀꯣ ꯑꯗꯨꯒ ꯑꯁꯤ ꯅꯝꯃ ꯃꯇꯨꯡꯗ ꯑꯩꯅ ꯍꯧꯖꯤꯛ ꯀꯣꯄꯤ ꯇꯧꯕꯗꯣ ꯁꯤ ꯇꯛ ꯂꯥꯎꯅ ꯅꯝꯁꯤꯟꯕꯤꯔꯅꯤ
ꯑꯗꯨꯒ ꯁꯦ ꯁꯕꯃꯤꯠ ꯇꯧꯔꯅꯤ ꯂꯣꯏꯔꯦꯀꯣ ꯃꯌꯥꯝ ꯑꯁꯤ ꯌꯥꯝ ꯐꯖꯕ ꯃꯑꯣꯡꯗꯅꯤ ꯑꯩꯅ ꯏꯔꯤꯕ ꯇꯧꯔꯤꯕ ꯃꯑꯣꯡꯗꯣ ꯄꯪꯏ ꯏꯁꯟꯕꯤꯅꯨ ꯈꯤꯇꯪ ꯅꯥꯟꯅꯁꯨ ꯏꯌꯨꯕꯀꯣ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛ ꯇꯤꯝꯅꯁꯨ ꯑꯩꯈꯣꯏꯒꯤ ꯑꯗꯣꯝꯒꯤ ꯑꯁꯤꯒꯤ ꯀꯩꯒꯨꯝꯕ ꯃꯣꯏꯅ ꯌꯦꯡꯉꯛꯄ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯂꯤꯡꯗꯨꯗ ꯀꯩꯗ ꯆꯪꯉꯒ ꯑꯗꯣꯝꯒꯤ ꯑꯦꯀꯥꯎꯟꯁꯦ ꯑꯩꯈꯣꯏ ꯊꯤꯕ ꯈꯣꯠꯄ ꯂꯥꯏꯅꯕ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯀꯦꯔꯦꯛꯇꯔꯁꯦ ꯃꯌꯥꯝ ꯌꯥꯝꯕꯅꯤꯅ ꯑꯗꯨꯗ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯅꯩꯗꯅꯀꯣ ꯑꯗꯨꯅ ꯏꯟꯇꯔꯦꯁꯁꯦ ꯊꯥꯖꯤꯟꯈ꯭ꯔ ꯃꯇꯨꯡꯗ ꯃꯣꯏꯅ ꯑꯗꯣꯝꯒꯤ ꯑꯦꯀꯥꯎꯟꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯤꯔꯛꯄ ꯌꯥꯏ ꯏꯟꯚꯥꯏꯇꯦꯁꯟ ꯇꯧꯕꯤꯔꯛꯄ ꯌꯥꯏ ꯇꯧꯕꯤꯔꯛꯇꯕ ꯌꯥꯏ ꯃꯦꯕꯤꯅꯤꯀꯣ ꯁꯤꯗꯤ 100% ꯂꯩꯇꯦ ꯑꯗꯨꯅ ꯂꯣꯏꯗꯤ ꯂꯣꯏꯈ꯭ꯔꯦꯗꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯁꯦꯁ ꯍꯥꯏꯕꯕꯨ ꯁꯤꯗꯁꯨ ꯇꯧꯈ꯭ꯔꯦ ꯁꯤꯗꯁꯨ ꯇꯧꯈ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯒ꯭ꯔꯨꯞ ꯅꯝꯕꯔ 1ꯁꯨ ꯇꯧꯈ꯭ꯔꯦ 2ꯁꯨ ꯇꯧꯈ꯭ꯔꯦ 3ꯁꯨ ꯇꯧꯈ꯭ꯔꯦꯀꯣ 1ꯒ 2ꯒꯗ ꯁꯤ ꯊꯣꯛꯇꯦ 3ꯗꯤ ꯑꯁꯤ ꯊꯣꯛꯑꯦ ꯑꯗꯨꯒ ꯒ꯭ꯔꯨꯞ 1ꯒ 2ꯒꯁꯨ ꯑꯁꯤ ꯑꯇꯣꯞꯄ ꯃꯐꯝꯗ ꯊꯣꯛꯑꯦ ꯑꯗꯨꯅ 1ꯒ 2ꯒ 3ꯒ ꯁꯤ ꯂꯣꯏꯅ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯈ꯭ꯔꯦ 3ꯁꯨ ꯑꯁꯤ ꯑꯣꯏꯈ꯭ꯔꯦꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯒ꯭ꯔꯨꯞ ꯅꯝꯕꯔ 1ꯁꯨ 2ꯁꯨ 3ꯁꯨ ꯑꯩꯈꯣꯏ ꯁꯕꯃꯤꯠ ꯇꯧꯕꯗꯤ ꯂꯣꯏ ꯂꯣꯏꯈ꯭ꯔꯦꯀꯣ ꯁꯤꯁꯨ ꯑꯔꯨꯕ ꯑꯩꯈꯣꯏꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯑꯗꯨꯁꯨ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯑꯃꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏ ꯃꯦꯟ ꯑꯣꯏꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯤꯁꯦ ꯑꯃꯨꯛ ꯂꯥꯛꯑꯁꯦꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯗꯣꯝꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯦ ꯑꯩꯈꯣꯏꯒꯤ ꯕꯣꯅꯁ ꯍꯥꯡꯉꯦ ꯑꯩꯈꯣꯏꯒꯤ ꯍꯥꯡꯕ ꯍꯥꯡꯗꯕ ꯔꯤꯜꯁ ꯍꯥꯡꯕ ꯍꯥꯡꯗꯕ ꯑꯩꯈꯣꯏꯒꯤ ꯆꯪꯉ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁꯕꯃꯤꯠ ꯇꯧꯕꯒꯤ ꯋꯥꯍꯩ ꯏꯕꯒꯤ ꯏꯗꯕꯒꯤ ꯅꯠꯇ꯭ꯔꯒ ꯕꯣꯅꯁꯇ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯁꯕꯁꯀ꯭ꯔꯤꯞꯁꯟꯗ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯥꯔꯗ ꯑꯣꯏꯔꯣ ꯂꯣꯏ ꯀꯥꯎꯊꯣꯛꯈ꯭ꯔꯣꯕ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯍꯪꯕꯤꯔꯛꯑꯅꯨ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯁꯤ ꯃꯌꯥꯝꯁꯦ ꯃꯔꯨ ꯑꯃꯇ ꯑꯣꯏꯗ꯭ꯔꯕꯅꯦꯕ ꯑꯗꯣꯝꯒꯤ ꯍꯧꯖꯤꯛꯀꯤ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯁꯤꯅꯦꯕ ꯑꯗꯣꯝ ꯍꯧꯖꯤꯛ ꯑꯗꯨꯗ ꯑꯁꯤ ꯐꯪꯕ ꯈꯣꯠꯄꯁꯨ ꯂꯩꯔꯔꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯪꯉꯔꯣꯏꯕ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯁꯤꯁꯦ ꯐꯦꯁꯕꯨꯛ ꯇꯤꯝꯅ ꯑꯅꯧꯕ ꯑꯩꯈꯣই ꯁꯦꯝꯃꯛꯑꯕꯅꯤ ꯑꯁꯤꯗ ꯈꯨꯗꯤꯡꯃꯛ ꯐꯪꯒꯗꯕꯅꯦꯕ ꯑꯁꯤꯗ ꯕꯣꯅꯁꯀꯤ ꯇꯥꯏꯞꯇꯁꯨ ꯌꯥꯎꯔꯅꯤ ꯔꯤꯜꯁꯁꯨ ꯌꯥꯎꯔꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯤꯃꯦꯠꯁꯨ ꯌꯥꯎꯔꯅꯤ ꯑꯄꯨꯟꯕ ꯑꯣꯏꯅ ꯁꯤ ꯁꯦꯝꯃꯛꯑꯕꯅꯤ ꯑꯗꯨꯅ ꯁꯤꯁꯦ ꯑꯣꯏꯅ ꯐꯪꯅꯕ ꯍꯣꯠꯅꯒꯗꯕꯅꯦꯕ ꯑꯗꯨꯅ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏꯅ ꯕꯣꯅꯁꯀꯤ ꯊꯥꯖꯟꯕ ꯕ꯭ꯔꯣ ꯑꯗꯨ ꯊꯥꯕꯤꯔꯣ ꯑꯗꯥ ꯊꯥꯕꯤꯔꯣ ꯔꯤꯜꯁꯀꯤ ꯑꯗꯨꯗ ꯊꯥꯕꯤꯔꯣ ꯍꯥꯏꯗꯣ ꯑꯗꯨ ꯀꯩꯝ ꯃꯔꯨ ꯑꯣꯏꯗ꯭ꯔꯦ ꯑꯗꯨ ꯉꯁꯤꯗꯒꯤ ꯍꯪꯕꯤꯔꯛꯑꯅꯨꯀꯣ ꯁꯤꯒꯤ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯉꯁꯤꯗꯒꯤ ꯇꯧꯕꯤꯔꯅꯨ ꯑꯗꯣꯝꯒꯤ ꯍꯥꯏꯕꯕꯨ ꯑꯁꯤꯅꯦꯕ ꯑꯗꯨꯅ ꯐꯥꯔꯁꯠꯀ ꯁꯦꯀꯦꯟꯒ ꯊꯥꯔꯠꯀ ꯒ꯭ꯔꯨꯞ ꯈꯨꯗꯤꯡꯃꯛ ꯑꯁꯤꯒꯤ ꯁꯕꯃꯤꯠ ꯇꯧꯈ꯭ꯔꯦ ꯑꯁꯤꯅ ꯑꯃꯨꯛ ꯑꯐꯪꯕ ꯑꯦꯀꯥꯎꯟꯅꯤꯗꯅꯀꯣ ꯑꯗꯨꯅ ꯑꯗꯣꯝ ꯑꯁꯤ ꯐꯪꯅꯕ ꯍꯣꯠꯅꯕꯤꯔꯣ ꯑꯁꯤꯈꯛꯅꯤꯀꯣ ꯑꯗꯣꯝꯒꯤ ꯐꯣꯀꯁꯁꯦ ꯍꯧꯖꯤꯛ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯁꯕꯃꯤꯠ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯣꯝꯒꯤ 1ꯒ 2ꯒꯅ 1ꯒ 2ꯒꯤ ꯃꯑꯣꯡꯗ ꯇꯧꯕꯤꯔꯣ 3ꯅ 3ꯒꯤ ꯃꯑꯣꯡꯗ ꯇꯧꯕꯤꯔꯣ ꯑꯁꯤ ꯐꯥꯎ ꯇꯧꯔꯦꯗꯅ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯁꯇ ꯃꯦꯟ ꯏꯝꯄꯣꯔꯇꯦꯟ ꯊꯕꯛꯁꯦ ꯑꯃꯨꯛ ꯂꯥꯛꯑꯁꯦ ꯀꯩꯗꯧꯅꯤ ꯍꯥꯏꯕꯁꯦꯀꯣ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯁꯕꯃꯤꯠꯀꯤ ꯀꯩꯒꯤ ꯑꯗꯨꯗꯥꯗꯤ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯁꯕꯃꯤꯠ ꯇꯧꯕ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣই ꯏꯟꯚꯥꯏꯇꯦꯁꯟꯒꯤꯅꯤꯀꯣ ꯏꯟꯚꯥꯏꯠ ꯇꯧꯔꯛꯄ ꯍꯥꯏꯁꯤꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯇꯧꯔꯛꯑꯣꯏꯕ ꯑꯗ ꯏꯟꯚꯥꯏꯠ ꯇꯧꯕ ꯈꯔ ꯑꯃ ꯑꯩꯈꯣꯏꯒꯤ ꯐꯪꯉꯅꯤ ꯐꯔꯦ ꯑꯗꯨꯒ ꯐꯪꯍꯧꯗꯕ ꯏꯆꯤꯜ ꯏꯅꯥꯎꯅ ꯍꯦꯟꯅ ꯅꯝꯅꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯗꯣꯝꯁꯦ ꯏꯟꯚꯥꯏꯠꯇ ꯌꯥꯎꯔꯗꯤ ꯐꯔꯦ ꯑꯗꯨꯕꯨ ꯌꯥꯎꯔꯛꯇꯗꯤ ꯑꯗꯣꯝꯁꯦ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯀꯔꯤꯗ ꯍꯣꯠꯅꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛ ꯇꯤꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯗꯒꯤ ꯗꯥꯏꯔꯦꯛ ꯕꯦꯁ ꯁꯖꯦꯁꯟ ꯄꯤꯔꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯔꯤꯜꯁ ꯑꯞꯂꯣꯗ ꯇꯧꯕ ꯍꯧꯔꯣ ꯍꯥꯟꯅꯗꯤ ꯀꯩꯗꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯔꯤꯜꯁ ꯊꯥꯒꯠꯄꯅ ꯔꯤꯜꯁ ꯈꯛꯀꯤ ꯂꯣꯛ ꯍꯥꯡꯉꯤ ꯑꯗꯩ ꯐꯣꯇꯣ ꯇꯦꯛꯁ ꯄꯣꯁ ꯑꯗꯩ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯅ ꯑꯩꯈꯣꯏꯒꯤ ꯕꯣꯅꯁ ꯍꯥꯡꯉꯤ ꯑꯗꯩ ꯚꯤꯗꯤꯑꯣ ꯑꯁꯥꯡꯕ ꯊꯥꯒꯠꯄꯅ ꯁ꯭ꯇ꯭ꯔꯤꯃꯦꯠ ꯍꯥꯡꯉꯤꯗꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯑꯣꯚꯔꯑꯣꯜ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯀꯟꯇꯦꯟ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯇꯨꯜ ꯑꯃ ꯁꯦꯝꯃꯕꯅꯤꯅ ꯄꯨꯂꯞ ꯑꯞꯂꯣꯗ ꯇꯧꯗꯕ ꯌꯥꯗꯦꯕ ꯔꯤꯜꯁ ꯈꯛꯇ ꯇꯧꯕ ꯌꯥꯔꯣꯏ ꯚꯤꯗꯤꯑꯣ ꯈꯛꯇ ꯇꯧꯕ ꯌꯥꯔꯣꯏ ꯐꯣꯇꯣ ꯈꯛꯇ ꯇꯧꯕ ꯌꯥꯔꯣꯏ ꯑꯄꯨꯟꯕ ꯑꯣꯏꯅ ꯇꯧꯒꯗꯕꯅꯦꯕ ꯑꯗꯨꯅ ꯐꯦꯁꯕꯨꯛ ꯇꯤꯝꯗꯒꯤ ꯕꯦꯁ ꯁꯖꯦꯁꯟ ꯄꯤꯔꯛꯄ ꯑꯃꯗꯤ ꯃꯣꯏꯒꯤ ꯇꯤꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄꯁꯦ ꯑꯁꯤ ꯑꯩꯉꯣꯟꯗ ꯂꯩ ꯍꯥꯏꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯈꯔ ꯑꯗꯨꯝ ꯊꯤꯕ ꯈꯣꯠꯄ ꯁꯤꯒꯨꯝꯕ ꯍꯩꯕ ꯀꯥꯡꯕꯨꯗꯤ ꯑꯗꯨꯝ ꯃꯣꯏꯗꯁꯨ ꯂꯩꯔꯝꯅꯤꯀꯣ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕꯁꯤꯅ ꯀꯔꯤ ꯄꯤ ꯍꯥꯏꯕ ꯃꯇꯝꯗ ꯕꯦꯁ ꯃꯣꯏꯅ ꯄꯤꯔꯤꯁꯦ ꯐꯥꯔꯁꯇ ꯑꯗꯣꯝ ꯔꯤꯜꯁꯁꯦ ꯌꯥꯝꯅ ꯑꯞꯂꯣꯗ ꯇꯧꯕ ꯍꯥꯏꯕꯅꯦꯕ ꯔꯤꯜꯁꯁꯦ ꯑꯞꯂꯣꯗ ꯇꯧꯕ ꯃꯇꯝꯗ ꯔꯤꯜꯁꯇꯒꯤ ꯑꯩꯈꯣꯏꯒꯤ ꯔꯤꯆ ꯌꯥꯝ ꯐꯪꯅꯤꯀꯣ ꯏꯝꯄ꯭ꯔꯤꯖꯟ ꯌꯥꯝꯅ ꯐꯪꯅꯤ ꯑꯦꯡꯒꯦꯖꯃꯦꯟ ꯌꯥꯝꯅ ꯐꯪꯅꯤ ꯑꯗꯒꯤ ꯃꯌꯥꯝ ꯐꯪꯉꯦꯕ ꯐꯣꯂꯣꯋꯔꯁ ꯀꯥꯈꯠꯂꯛꯀꯅꯤ ꯑꯗꯨꯗ ꯑꯦꯀꯥꯎꯟꯁꯦ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯍꯦꯟꯅ ꯒ꯭ꯔꯣ ꯇꯧꯕꯗ ꯔꯤꯜꯁꯁꯦ ꯌꯥꯝꯅ ꯑꯆꯧꯕ ꯔꯣꯜ ꯑꯃ ꯂꯧꯋꯦꯕ ꯑꯗꯨꯅ ꯃꯣꯏꯅ ꯍꯥꯏꯁꯦ ꯔꯤꯜꯁꯁꯦ ꯌꯥꯝꯅ ꯑꯞꯂꯣꯗ ꯇꯧꯔꯣꯀꯣ ꯐꯥꯔꯁꯇ ꯁꯦꯀꯦꯟꯗ ꯂꯣꯡ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯂꯣ ꯉꯝꯃꯤꯉꯩ ꯑꯗ ꯊꯥꯒꯠꯂꯣ ꯔꯤꯜꯁ ꯊꯥꯒꯠꯂꯅꯤ ꯂꯣꯡ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯅꯤ ꯊꯥꯔꯠꯇ ꯂꯥꯏꯚ ꯊꯥꯎꯑꯣꯕ ꯂꯥꯏꯚꯁꯦ ꯃꯔꯛ ꯃꯔꯛꯇ ꯊꯥꯎ ꯍꯣꯏ ꯊꯥꯕ ꯁꯨꯡꯉꯝ ꯉꯝꯗꯕ ꯏꯆꯤꯜ ꯏꯅꯥꯎꯈꯩꯗꯤ ꯑꯗꯨꯝ ꯐꯔꯦꯀꯣ ꯑꯗꯣ ꯂꯥꯏꯚ ꯊꯥꯗ꯭ꯔꯁꯨ ꯉꯝꯃꯤꯉꯩꯗꯤ ꯂꯥꯏꯚ ꯊꯥꯔꯣ ꯑꯗꯨꯅ ꯐꯥꯔꯁꯇ ꯔꯤꯜꯁ ꯂꯩꯔꯦ ꯁꯦꯀꯦꯟꯗ ꯂꯣꯡ ꯚꯤꯗꯤꯑꯣ ꯂꯩꯔꯦ ꯊꯥꯔꯠꯇ ꯑꯩꯈꯣꯏ ꯂꯥꯏꯚ ꯂꯩꯔꯦ ꯐꯣꯔꯠꯇ ꯐꯣꯇꯣ ꯂꯩꯔꯦ ꯐꯥꯏꯚꯇ ꯇꯦꯛꯁ ꯄꯣꯁ ꯂꯩꯔꯦꯀꯣ ꯁꯤ ꯃꯌꯥꯝꯁꯦ ꯑꯄꯨꯟꯕ ꯑꯣꯏꯅ ꯑꯗꯨꯝ ꯔꯤꯒꯨꯂꯔ ꯑꯣꯏꯅ ꯑꯞꯂꯣꯗ ꯇꯧꯔ ꯂꯩꯔꯣ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯏꯟꯚꯥꯏꯇꯦꯁꯟ ꯄꯤꯔꯛꯑꯦ ꯐꯔꯦ ꯄꯤꯔꯛꯇ꯭ꯔꯗꯤ ꯊꯨꯅ ꯐꯪꯅꯕꯅꯤꯀꯣ ꯁꯣꯏꯗꯅ ꯇꯧꯕꯤꯌꯨꯀꯣ ꯃꯌꯥꯝꯁꯦ ꯇꯧ ꯂꯩꯔꯅꯤ ꯉꯁꯤꯗꯒꯤ ꯃꯌꯥꯝ ꯕꯣꯅꯁ ꯍꯥꯡꯉꯤ ꯑꯗꯩ ꯔꯤꯜꯁ ꯍꯥꯡꯉꯤ ꯍꯥꯡꯗꯦ ꯑꯗꯨꯒꯨꯝꯕ ꯇꯧꯔꯨꯔꯅꯨꯀꯣ ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯐꯣꯀꯁꯁꯦ ꯑꯩꯈꯣꯏꯒꯤ ꯔꯤꯜꯁ ꯊꯥꯒꯠꯂ ꯂꯩꯔꯅꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂ ꯂꯩꯔꯅꯤ ꯑꯗꯒꯤ ꯂꯥꯏꯚ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂ ꯂꯩꯔꯅꯤ ꯑꯗꯒꯤ ꯐꯣꯇꯣ ꯊꯥꯒꯠꯂꯅꯤ ꯇꯦꯛꯁ ꯄꯣꯁ ꯊꯥꯒꯠꯂꯅꯤ ꯁꯤꯁꯦ ꯔꯤꯒꯨꯂꯔ ꯑꯣꯏꯅ ꯇꯧꯔ ꯃꯇꯨꯡꯗ ꯄ꯭ꯂꯁ ꯑꯗꯣꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯍꯥꯏꯕꯕꯨ ꯑꯁꯤ ꯆꯪꯕꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯥꯏꯜ ꯁ꯭ꯇꯦꯇꯁꯁꯦ ꯆꯪꯕꯤꯔꯣ ꯑꯗꯨꯒ ꯑꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯥꯏꯜ ꯏꯁ ꯔꯦꯀꯃꯦꯟꯗꯦꯕꯜ ꯍꯥꯏꯁꯤꯃ ꯊꯝꯍꯜꯂꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯂꯤꯖꯤꯕꯜ ꯇꯨ ꯃꯣꯅꯤꯇꯥꯏꯖ ꯍꯥꯏꯁꯦ ꯑꯁꯤꯃ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯀꯣ ꯁꯤꯃ ꯊꯝꯕꯤꯔꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯏꯟꯚꯥꯏꯇꯦꯁꯟ ꯄꯤꯔꯛꯄ ꯀꯥꯡꯕꯨꯒꯤꯁꯨ ꯑꯁꯤꯁꯦ ꯌꯥꯝꯅ ꯕꯦꯁ ꯑꯣꯏ ꯑꯗꯨꯒ ꯏꯟꯚꯥꯏꯇꯦꯁꯟꯗ ꯐꯪꯍꯧꯗ꯭ꯔꯁꯨ ꯑꯗꯨꯝ ꯃꯣꯏꯅ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯗꯨꯗ ꯄꯤꯊꯔꯛꯄ ꯃꯇꯝꯗ ꯑꯁꯤꯁꯤꯃ ꯁꯨꯃꯥꯏꯅ ꯔꯦꯗꯤꯗ ꯊꯝꯃꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨꯃ ꯑꯩꯈꯣꯏꯒꯤ ꯑꯞꯂꯣꯗ ꯇꯧꯔꯒ ꯔꯤꯒꯨꯂꯔ ꯑꯣꯏꯅ ꯂꯩꯔꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯣꯏꯅ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯄꯤꯔꯛꯄ ꯃꯇꯝꯗ ꯑꯗꯣꯝ ꯁꯠ ꯂꯥꯎꯅ ꯀꯝꯄ꯭ꯂꯤꯠ ꯇꯧꯔꯒ ꯌꯥꯝ ꯊꯨꯅ ꯑꯩꯈꯣꯏꯒꯤ ꯃꯣꯅꯤꯇꯥꯏꯖ ꯇꯧꯕ ꯌꯥꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯇꯨꯜꯗꯣ ꯐꯪꯅꯕꯒꯤꯀꯣ
ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯒ꯭ꯔꯨꯞ ꯅꯝꯕꯔ 1 2 3 ꯑꯩꯅ ꯉꯁꯥꯏ ꯈꯥꯏꯗꯣꯛꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨ ꯂꯣꯏꯅ ꯁꯕꯃꯤꯠ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯗ ꯂꯣꯏ ꯂꯣꯏꯈꯔꯦꯀꯣ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯧꯖꯤꯛ ꯑꯩꯅ ꯑꯞꯂꯣꯗ ꯇꯧ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯐꯖꯅ ꯇꯧꯕꯤꯔꯣ ꯅꯥꯟꯅ ꯑꯗꯨꯒ ꯁꯤꯒꯤ ꯄ꯭ꯔꯣꯐꯥꯏꯜꯁꯦ ꯔꯦꯀꯃꯦꯟ ꯂꯩꯍꯟꯕꯤꯔꯣ ꯑꯗꯨꯒ ꯏꯂꯤꯖꯤꯕꯜ ꯇꯨ ꯃꯣꯅꯤꯇꯥꯏꯖ ꯂꯩꯍꯟꯕꯤꯔꯣ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯥꯏꯜ ꯏꯁ ꯑꯩꯈꯣꯏꯒꯤ ꯔꯤꯛꯁꯇ ꯂꯩꯕꯗꯨꯗ ꯑꯁꯤꯒꯨꯝꯕ ꯏꯆꯤꯜ ꯏꯅꯥꯎꯈꯩꯗꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯈꯔ ꯊꯥꯗꯅ ꯈꯣꯠꯇꯅ ꯑꯗꯨꯒꯨꯝꯕ ꯇꯧꯔꯒ ꯀꯣꯛꯅ ꯍꯣꯠꯅꯕꯤꯔꯣ ꯃꯇꯝ ꯈꯔ ꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯁꯤꯗ ꯔꯤꯄꯣꯔꯠ ꯊꯥꯔꯒ ꯃꯣꯅꯤꯇꯥꯏꯖ ꯍꯥꯡꯅꯤ ꯑꯗꯨꯗ ꯇꯧꯅꯤ ꯑꯗꯨꯝ ꯏꯆꯤꯜ ꯏꯅꯥꯎ ꯈꯔ ꯑꯗꯨꯝ ꯑꯩꯉꯣꯟꯗꯁꯨ ꯃꯦꯁꯦꯖ ꯃꯌꯥꯝ ꯂꯥꯛꯏꯀꯣ ꯕ꯭ꯔꯣ ꯁꯤ ꯃꯣꯅꯤꯇꯥꯏꯖꯦꯁꯟꯒꯤ ꯔꯤꯄꯣꯔꯠ ꯊꯥꯕꯤꯌꯨ ꯑꯗꯨ ꯇꯧꯕꯤꯌꯨ ꯍꯧꯖꯤꯛ ꯑꯩ ꯍꯥꯏꯒꯦ ꯑꯩꯈꯣꯏꯒꯤ ꯔꯤꯄꯣꯔꯠ ꯊꯥꯕ 100% ꯑꯗꯨꯝ ꯃꯣꯅꯤꯇꯥꯏꯖ ꯀꯔꯤꯝ ꯐꯪꯉꯣꯏ ꯔꯤꯄꯣꯔꯠ ꯊꯥꯕ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯌꯥꯔꯛꯇꯕ ꯈꯣꯠꯂꯛꯇꯕ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯔꯤꯄꯣꯔꯠ ꯊꯥꯕꯅꯦꯕ ꯐꯦꯁꯕꯨꯛꯇꯤ ꯃꯁꯤꯅꯤ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯂꯩꯔꯦ ꯁꯣꯜꯕ ꯇꯧꯕꯤꯌꯨ ꯈꯣꯠꯂꯨ ꯍꯥꯏꯅ ꯑꯁꯤꯒꯨꯝꯕ ꯔꯤꯄꯣꯔꯠ ꯊꯥꯕꯅꯤ ꯔꯤꯄꯣꯔꯠꯀ ꯃꯣꯅꯤꯇꯥꯏꯖꯦꯁꯟꯒ ꯃꯔꯤ ꯂꯩꯅꯗꯦꯕꯀꯣ ꯌꯥꯗꯕ ꯄꯣꯠ ꯑꯃꯗ ꯏꯁꯨ ꯑꯃꯗ ꯑꯩꯈꯣꯏꯅ ꯔꯤꯄꯣꯔꯠ ꯊꯥꯕꯅꯦꯕ ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯒꯤ ꯐꯣꯇꯣ ꯑꯗꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯔꯤꯜꯁ ꯑꯗꯨꯗ ꯐꯖꯅ ꯊꯥꯒꯠꯂ ꯂꯩꯔꯣ ꯑꯗꯨꯒ ꯑꯦꯀꯥꯎꯟꯁꯤ ꯍꯦꯜꯗꯤ ꯑꯣꯏꯅ ꯊꯝꯃꯣꯀꯣ ꯔꯤꯄꯣꯔꯠ ꯊꯥꯕ ꯑꯗꯨꯗ ꯍꯧꯖꯤꯛ ꯀꯔꯤꯝ ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯣꯟꯁꯁꯨ ꯂꯥꯛꯑꯣꯏ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯐꯥꯎꯕ ꯑꯩꯈꯣꯏ ꯐꯦꯁꯕꯨꯛꯅ ꯊꯥꯔꯦꯕ ꯑꯩꯈꯣꯏꯒꯤ ꯑꯣꯚꯔ ꯑꯣꯏꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯣꯜꯗ ꯊꯝꯃꯦ ꯍꯥꯏꯅ ꯑꯗꯨ ꯐꯥꯎꯕ ꯃꯤ ꯌꯥꯝꯍꯟꯕꯒꯤ ꯑꯗꯨ ꯐꯥꯎꯕ ꯊꯥꯔꯛꯑꯕꯅꯦꯕ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯔꯤꯄꯣꯔꯠ ꯊꯥꯔꯒ ꯑꯗꯨꯗ ꯃꯣꯅꯤꯇꯥꯏꯖ ꯇꯧꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯃꯣꯅꯤꯇꯥꯏꯖꯀ ꯔꯤꯄꯣꯔꯠꯀ ꯃꯔꯤ ꯁꯨꯡꯂꯩ ꯂꯩꯅꯗꯦꯀꯣ ꯑꯗꯨꯅ ꯔꯤꯄꯣꯔꯠ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯇ꯭ꯔꯥꯏ ꯇꯧꯖꯕꯅꯦꯕ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯁꯣꯜꯕ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯑꯗꯨꯅꯕꯨ ꯔꯤꯄꯣꯔꯠ ꯑꯗꯨꯗ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯌꯥꯔꯛꯇꯕ ꯈꯣꯠꯂꯛꯇꯕ ꯑꯗꯨꯒꯨꯝꯕꯗ ꯑꯩꯈꯣꯏꯒꯤ ꯔꯤꯄꯣꯔꯠ ꯍꯥꯏꯅ ꯊꯥꯔꯤꯅꯦꯕ ꯑꯗꯨꯒ ꯃꯣꯅꯤꯇꯥꯏꯖꯦꯁꯟꯒꯤ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯃꯣꯅꯤꯇꯥꯏꯖꯦꯁꯟꯒꯤ ꯃꯔꯛꯇꯁꯨ ꯌꯥꯔꯛꯇꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯔꯤꯄꯣꯔꯠꯇ ꯊꯥꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯂꯣꯛ ꯍꯥꯡꯅꯕ ꯅꯠꯇ꯭ꯔꯒ ꯑꯗꯨ ꯇꯧꯅꯕ ꯁꯤꯗꯤ ꯔꯤꯄꯣꯔꯠꯀ ꯃꯔꯤ ꯂꯩꯅꯗꯦꯀꯣ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯎꯟꯁꯤ ꯍꯦꯜꯗꯤ ꯑꯣꯏꯅ ꯊꯝꯃꯅꯤ ꯄ꯭ꯂꯁ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯑꯞꯂꯣꯗ ꯇꯧꯕꯤꯔꯣꯀꯣ ꯑꯗꯨꯒ ꯑꯞꯂꯣꯗ ꯇꯧꯕꯁꯦ ꯅꯣꯂꯦꯖ ꯂꯩꯕꯤꯗ꯭ꯔꯕ ꯑꯗꯨꯗꯤ ꯑꯗꯣꯝ ꯃꯁꯤꯒꯤ ꯃꯩꯇꯩ ꯀꯪꯂꯩꯄꯥꯛ ꯑꯩꯈꯣꯏꯒꯤ ꯋꯥꯆꯦꯞ ꯆꯦꯅꯦꯜꯁꯦ ꯁꯤꯗ ꯌꯥꯎꯁꯟꯕꯤꯔꯣ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯑꯞꯂꯣꯗ ꯇꯧꯕ ꯍꯧꯔꯕꯅꯤ ꯀꯔꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯞꯂꯣꯗ ꯇꯧꯕ ꯌꯥꯏ ꯑꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯦ ꯑꯞꯂꯣꯗ ꯇꯧꯕ ꯌꯥꯏ ꯑꯩ ꯗꯤꯇꯦꯜꯁ ꯑꯣꯏꯅ ꯇꯥꯛꯄ ꯍꯧꯖꯔꯕꯅꯤꯀꯣ ꯑꯁꯤꯒꯨꯝꯕ ꯔꯤꯑꯦꯛꯁꯟ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯕ ꯌꯥꯏ ꯔꯤꯜꯁꯇ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯇꯧꯔꯁꯨ ꯐꯔꯦ ꯑꯗꯨꯒ ꯑꯁꯤꯒꯨꯝꯕꯁꯦ ꯌꯦꯡꯉꯣ ꯃꯣꯏ ꯈꯔ ꯑꯗꯨꯗ ꯊꯥꯒꯠꯂ ꯃꯣꯏꯒꯤ ꯁꯥꯎꯟ ꯉꯥꯡꯕ ꯅꯠꯇꯦ ꯐꯦꯁꯀꯥꯁꯦ ꯃꯇꯦꯛ ꯑꯃ ꯍꯥꯞꯄꯒ ꯁꯨꯃꯥꯏꯅ ꯚ꯭ꯌꯨꯁ ꯂꯥꯛꯏꯕ ꯈꯣꯠꯂꯤꯕ ꯃꯤꯂꯤꯌꯟꯗꯅꯤꯀꯣ ꯂꯥꯛꯏꯁꯦ ꯁꯤꯒꯨꯝꯕ ꯇꯧꯕ ꯌꯥꯏ ꯃꯥꯏ ꯎꯠꯄ ꯉꯝꯕ ꯈꯣꯠꯄ ꯑꯗꯨꯒ ꯃꯥꯏ ꯎꯠꯄ ꯉꯝꯗꯕ ꯈꯣꯠꯇꯕ ꯁꯤꯒꯨꯝꯕ ꯚꯣꯏꯁ ꯑꯣꯚꯔ ꯇꯧꯔ ꯈꯣꯠꯂꯒ ꯃꯌꯥꯝ ꯇꯧꯕ ꯌꯥꯏ ꯑꯁꯤꯗ ꯑꯩ ꯍꯧꯖꯤꯛ ꯍꯧꯔꯛꯄꯗ ꯉꯥꯏꯔꯦꯀꯣ ꯑꯁꯤꯗ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯗꯤꯇꯦꯜꯁ ꯑꯣꯏꯅ ꯑꯩ ꯇꯥꯛꯆꯔꯛꯀꯅꯤ ꯑꯩ ꯊꯕꯛ ꯍꯦꯛ ꯁꯪꯕꯒ ꯑꯗꯨꯝ ꯃꯌꯥꯝ ꯇꯧꯖꯔꯛꯀꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯨꯟꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯐꯖꯅ ꯌꯦꯡꯕꯤꯔꯗꯤ ꯈꯪꯕꯤꯔꯝꯃꯅꯤꯀꯣ ꯐꯥꯔꯁꯇ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯍꯧꯖꯤꯛ ꯑꯅꯧꯕ ꯇꯨꯜꯁꯦ ꯐꯪꯅꯕ ꯑꯩꯈꯣꯏꯒꯤ ꯁꯕꯃꯤꯠ ꯇꯧꯗꯅ ꯈꯣꯠꯇꯅ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯑꯥꯗ ꯏꯃꯦꯜ ꯇꯧꯗꯅ ꯊꯥꯖꯟꯕꯗꯣ ꯍꯥꯟꯅ ꯐꯖꯅ ꯊꯥꯖꯟꯕꯤꯔꯅꯤ ꯑꯗꯨ ꯊꯥꯖꯜꯂ ꯃꯇꯨꯡꯗ ꯑꯦꯀꯥꯎꯟꯁꯦ ꯐꯖꯅ ꯍꯦꯜꯗꯤ ꯑꯣꯏꯅ ꯊꯝꯅꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯇꯣꯏꯅ ꯆꯦꯛ ꯇꯧꯕꯤꯔꯣ ꯑꯃꯗꯤ ꯍꯦꯜꯗꯤ ꯑꯣꯏꯅ ꯊꯝꯕꯤꯔꯣ ꯄ꯭ꯂꯁ ꯑꯩꯈꯣꯏꯒꯤ ꯃꯔꯨ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯔꯤल्स ꯊꯥꯒꯠꯄꯤꯔꯣ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯤꯔꯣ ꯑꯗꯒꯤ ꯂꯥꯏꯚ ꯚꯤꯗꯤꯑꯣ ꯊꯥꯕꯤꯔꯣ ꯇꯦꯛꯁ ꯄꯣꯁט ꯊꯥꯒꯠꯄꯤꯔꯣ ꯐꯣꯇꯣ ꯊꯥꯒꯠꯄꯤꯔꯣ ꯁꯤꯒꯨꯝꯕ ꯇꯧꯔ ꯂꯩꯔꯣ ꯔꯦꯗꯤꯗ ꯑꯦꯀꯥꯎꯟ ꯒ꯭ꯔꯣ ꯇꯧꯅꯕ ꯍꯣꯠꯅꯕꯤꯔꯣ ꯑꯗꯨꯒ ꯑꯅꯧꯕ ꯇꯨꯜ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯑꯩꯈꯣꯏꯒꯤ ꯀꯣꯟꯇꯦꯟ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯇꯨꯜ ꯍꯥꯏꯔꯤꯁꯦ ꯑꯁꯤ ꯐꯪꯅꯕ ꯍꯣꯠꯅꯕꯤꯔꯣꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯃꯒꯁꯨ ꯁꯞꯄꯣꯔꯠ ꯇꯧꯅꯕꯤꯌꯨꯀꯣ ꯑꯗꯨꯒ ꯑꯅꯧꯕ ꯇꯨꯜꯁꯦ ꯑꯗꯣꯝ ꯐꯪꯅꯕ ꯍꯣꯠꯅꯕꯤꯌꯨ ꯁꯤ ꯐꯪꯉꯛꯄ ꯃꯇꯝꯗ ꯑꯗꯣꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯇꯤ 2024ꯅꯤ 25 ꯌꯧꯔꯛꯀꯗꯣꯔꯦꯀꯣ ꯃꯇꯝ ꯑꯃꯗ 2026 27ꯗ ꯑꯗꯣꯝ ꯑꯉꯛꯄ ꯐꯪꯅ ꯀꯥꯟꯅꯅꯦꯕ ꯌꯦꯡꯉꯣ ꯑꯇꯣꯞꯄ ꯄ꯭ꯂꯦꯠꯐꯣꯝꯗ ꯐꯪꯉꯣꯏꯕ ꯐꯣꯇꯣ ꯑꯞꯂꯣꯗ ꯇꯧꯕꯗ ꯄꯩꯁꯥ ꯐꯪꯕ ꯑꯗꯒꯤ ꯇꯦꯛꯁ ꯄꯣꯁט ꯊꯥꯒꯠꯄꯗ ꯄꯩꯁꯥ ꯐꯪꯕ ꯑꯗꯒꯤ ꯈꯔ ꯂꯩꯔꯗꯤ ꯁ꯭ꯇꯣꯔꯤ ꯊꯝꯕꯗꯁꯨ ꯄꯩꯁꯥ ꯐꯪꯒꯦ ꯍꯥꯏꯔꯅꯤ ꯑꯗꯨꯅ ꯂꯥꯏꯚ ꯊꯥꯔꯦ ꯄꯩꯁꯥ ꯐꯪꯕ ꯄꯩꯁꯥꯒꯤ ꯄꯩꯁꯥ ꯉꯥꯛꯇꯅꯦꯕ ꯑꯗꯣ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯨꯡ 24 ꯇꯧꯔ ꯂꯩꯕꯒꯤ ꯋꯥ ꯅꯠꯇꯕ ꯉꯥꯏꯍꯥꯛ ꯁꯪꯕ ꯃꯇꯝꯗ ꯇꯧꯕꯤꯔꯝꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯗꯨꯗ ꯐꯔꯛ ꯇꯥꯕ ꯏꯆꯤꯜ ꯏꯅꯥꯎꯈꯩ ꯅꯠꯇ꯭ꯔꯁꯨ ꯑꯗꯨꯗ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯄꯩꯁꯥꯗꯣ ꯂꯨꯄꯥ 1,000-2,000ꯗ ꯂꯥꯛꯆꯔꯁꯨ ꯀꯥꯟꯅꯩꯗꯅ ꯈ꯭ꯋꯥꯏ ꯄꯤꯛꯅ ꯄꯥꯔꯕꯗ ꯍꯣꯏ 5 10 10 ꯑꯗꯒꯤ 30,000 ꯂꯥꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤ ꯑꯗꯨꯕꯨ ꯂꯨꯄꯥ 1,000 ꯈꯛ ꯍꯥꯏꯔꯁꯨ ꯀꯥꯟꯅꯩꯌꯦꯕ ꯑꯗꯨꯕꯨ 2024-25ꯗ ꯁꯤꯒꯤ ꯀꯥꯟꯅꯕꯁꯤ ꯂꯥꯛꯑꯗꯤ ꯃꯇꯝ ꯑꯃꯗ ꯈꯪꯕꯤꯌꯣꯕ 2026 27 28 29 30ꯗꯗꯤ ꯀꯌꯥꯝ ꯀꯥꯟꯅꯅꯤ ꯍꯥꯏꯕꯗꯀꯣ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯃꯇꯝ 2027 28 29 30ꯗꯗꯤ ꯑꯗꯨꯝ ꯃꯣꯅꯤꯇꯥꯏꯖ ꯇꯧꯒꯦ ꯐꯥꯎ ꯐꯪꯉꯛꯇꯕ ꯌꯥꯏꯑꯕ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯦꯁꯕꯨꯛꯀꯤ ꯁꯤꯁꯇꯦꯝ ꯆꯦꯟꯖ ꯇꯧꯈ꯭ꯔꯅꯤ ꯑꯃꯗꯤ ꯀ꯭ꯔꯤꯌꯦꯇꯔꯁ ꯂꯥꯛꯑꯅꯤ ꯑꯗꯨꯅ ꯂꯨꯍꯜꯂꯛꯀꯅꯤ ꯑꯗꯨꯒꯤ ꯆꯦꯟꯖ ꯃꯌꯥꯝ ꯂꯥꯛꯀꯅꯤ ꯃꯇꯝꯗꯨꯗꯗꯤ ꯑꯁ ꯑꯩ ꯍꯥꯟꯅ ꯇꯧꯔꯝꯕꯁꯨ ꯐꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯋꯥꯍꯪ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯁꯪꯕ ꯃꯇꯝꯗ ꯐꯣꯇꯣ ꯈꯔ ꯊꯥꯒꯠꯇꯅ ꯚꯤꯗꯤꯑꯣꯈꯔ ꯊꯥꯒꯠꯇꯅ ꯈꯔ ꯇꯧꯕꯤꯗꯅ ꯈꯣꯠꯇꯅ ꯑꯃꯒ ꯁꯞꯄꯣꯔꯠ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯀꯟꯇꯦꯟ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯇꯨꯜ ꯍꯥꯏꯁꯦ ꯑꯁꯤ ꯐꯪꯅꯕ ꯍꯣꯠꯅꯕꯤꯔꯣꯀꯣ ꯑꯗꯨꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯈꯤꯇꯪ ꯁꯥꯡꯉꯝꯕꯗꯤ ꯌꯥꯏ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯃꯑꯣꯡꯗ ꯑꯩ ꯗꯤꯇꯦꯜꯁꯇꯤ ꯇꯥꯛꯆꯕꯅꯤ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯦ ꯁꯣꯏꯗꯅ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯨꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯃꯌꯥꯝ ꯂꯥꯛꯑꯦꯕ ꯑꯩꯉꯣꯟꯗꯁꯨ ꯃꯦꯁꯦꯖ ꯃꯌꯥꯝ ꯂꯥꯛꯄꯅꯤꯅ ꯑꯩꯁꯨ ꯏꯁꯥꯒꯤ ꯑꯇꯣꯞꯄ ꯊꯕꯛꯁꯨ ꯇꯧꯖꯔꯦ ꯄ꯭ꯂꯁ ꯌꯦꯡꯉꯣ ꯃꯦꯁꯦꯖ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯩꯁꯨ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯀꯃꯥꯏꯅ ꯍꯜꯂ ꯂꯩꯅꯤꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯍꯜꯂ ꯈꯣꯠꯂ ꯂꯩꯅꯔꯤꯉꯩꯗ ꯑꯩ ꯚꯤꯗꯤꯑꯣ ꯑꯇꯣꯞꯄꯁꯨ ꯁꯦꯝꯕ ꯉꯝꯗꯦ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯗꯨꯝ ꯇꯧꯕ ꯉꯝꯗꯦꯕ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯃꯌꯥꯝ
ꯄꯨꯟꯅ ꯀꯣꯑꯣꯔꯗꯤꯅꯦꯠ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯅꯗꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯒ ꯁꯤꯒꯨꯝꯕ ꯁꯞꯄꯣꯔꯠ ꯇꯧꯅꯗꯅꯀꯣ ꯑꯗꯨꯅ ꯑꯩꯅ ꯇꯧꯔꯤꯁꯤꯁꯨ ꯑꯩꯒꯤ ꯀꯥꯟꯅꯕꯒꯤ ꯋꯥ ꯅꯠꯇꯕ ꯃꯌꯥꯝꯗꯣ ꯌꯧꯔꯗꯤ ꯈꯣꯠꯂꯗꯤ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯔꯛꯏꯕ ꯈꯣꯠꯂꯤꯕ ꯅꯠꯇ꯭ꯔꯒ ꯑꯗꯨꯗ ꯇꯧꯔꯛꯏꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯒꯤ ꯇꯧꯔꯛꯇ꯭ꯔꯗꯤ ꯑꯩꯁꯨ ꯚꯤꯗꯤꯑꯣꯗꯣ ꯃꯈꯜ ꯃꯈꯜ ꯁꯦꯝꯃꯛꯇꯅ ꯈꯣꯠꯇꯅ ꯃꯌꯥꯝ ꯇꯧꯕ ꯉꯝꯃꯤꯗꯅꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁꯣꯏꯗꯅ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯨꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯁꯨ ꯃꯇꯝ ꯁꯥꯡꯅ ꯍꯦꯛꯇ ꯐꯝꯃꯒ ꯀꯨꯏꯅꯅꯤ ꯅꯝꯖꯔꯤꯁꯦ ꯑꯗꯨꯅ ꯅꯝꯃꯒ ꯚ꯭ꯌꯨꯁ ꯆꯠꯄ ꯆꯠꯇꯕꯒꯤ ꯑꯗꯨꯗ ꯋꯥꯔꯤ ꯇꯣꯛꯈꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯗꯨꯒꯤ ꯃꯐꯝꯗ ꯌꯧꯗꯗꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯃꯦꯁꯦꯖ ꯊꯥꯔꯗꯤ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯜꯂꯦꯕ ꯀꯩꯗꯧꯕꯩ ꯑꯩ ꯅꯝꯃꯤꯅꯣ ꯀꯩꯗꯧꯕꯩ ꯚꯤꯗꯤꯑꯣ ꯁꯦꯝꯃꯤꯅꯣ ꯀꯥꯟꯅꯗꯦ ꯁꯤꯗꯤ ꯑꯩꯅ ꯋꯥꯅ ꯚꯤꯗꯤꯑꯣ ꯁꯦꯝꯅꯤ ꯃꯌꯥꯝꯅ ꯁꯤꯒꯨꯝꯕꯁꯨ ꯀꯩꯅꯣ ꯁꯞꯄꯣꯔꯠꯁꯨ ꯇꯧꯕꯤꯗꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯕ ꯀꯣꯏꯁꯟꯗꯣ ꯑꯗꯨꯝ ꯂꯥꯛꯁꯜꯂꯦ ꯑꯗꯨꯅ ꯑꯩꯁꯨ ꯑꯃꯨꯛ ꯇꯟꯅ ꯂꯦꯞꯄꯒꯦꯗ ꯃꯇꯝ ꯈꯔ ꯑꯗꯨꯒꯨꯝꯕ ꯈꯟꯕ ꯐꯥꯎ ꯌꯥꯎꯖꯔꯛꯑꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯃꯇꯝꯒꯤ ꯑꯣꯏꯅ ꯑꯩ ꯑꯗꯨꯝ ꯑꯅꯧꯕ ꯑꯞꯗꯦꯠ ꯂꯥꯛꯆꯒꯦ ꯄꯨꯖꯔꯛꯀꯦꯀꯣ ꯐꯦꯁꯕꯨꯛꯇ ꯄꯩꯁꯥ ꯇꯥꯟꯕ ꯌꯨꯇ꯭ꯌꯨꯕꯇ ꯄꯩꯁꯥ ꯇꯥꯟꯕ ꯑꯃꯗꯤ ꯑꯦꯅꯤ ꯑꯁꯤꯒꯨꯝꯕ ꯄꯩꯁꯥ ꯇꯥꯟꯕ ꯈꯛ ꯅꯠꯇꯕ ꯀꯥꯟꯅꯕꯗꯨꯗ ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯚꯤꯗꯤꯑꯣ ꯁꯦꯝꯅꯤ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯀꯥꯟꯅꯕ ꯃꯇꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯑꯩ ꯄꯨꯖꯔꯛꯀꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯃꯒ ꯁꯞꯄꯣꯔꯠ ꯇꯧꯅꯁꯤꯀꯣ ꯑꯗꯨꯒ ꯑꯗꯣꯝ ꯈꯛꯇ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯋꯥꯈꯜ ꯈꯟꯕꯤꯅꯨ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯋꯥ ꯑꯅꯥ ꯅꯪꯅꯔꯕ ꯉꯥꯛꯇꯅꯤ ꯄꯩꯁꯥ ꯂꯣꯏꯅ ꯁꯤꯒꯨꯝꯕꯗꯒꯤ ꯃꯌꯥꯝ ꯇꯥꯟꯕ ꯑꯗꯨꯗꯥꯒꯤ ꯋꯥꯔꯤ ꯅꯠꯇꯕ ꯄꯤꯔꯤꯕ ꯀꯥꯟꯅꯕꯁꯦ ꯈꯔ ꯑꯩꯈꯣꯏꯒꯤ ꯐꯪꯅꯕ ꯑꯃꯗꯤ ꯃꯣꯏꯁꯨ ꯁꯔꯨꯛ ꯌꯥꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯀꯣ ꯃꯣꯏꯁꯨ ꯐꯪꯍꯟꯕꯤꯁꯤ ꯑꯩꯈꯣꯏꯁꯨ ꯐꯪꯍꯟꯁꯦ ꯃꯤꯁꯨ ꯀꯥꯟꯅꯍꯟꯁꯦ ꯑꯩꯈꯣꯏꯁꯨ ꯀꯥꯟꯅꯍꯟꯁꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯑꯗꯨꯅ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯐꯕꯇ ꯑꯣꯏꯕꯤꯌꯨ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯌꯔ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯌꯧꯍꯟꯕꯤꯔꯣꯀꯣ ꯑꯗꯣꯝꯒꯤ ꯑꯦꯀꯥꯎꯟꯗ ꯁꯦꯌꯔ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯃꯣꯏ ꯃꯌꯥꯝ ꯌꯦꯡꯖꯔꯖꯅꯤ ꯑꯗꯨꯅ ꯃꯊꯪꯗ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ